Yang pilih pun nama pun Saratchandra Sharma ni fake news ki Manung tu taram nok sering kasi Manung nak topik si myths and mysteries around broiler consumption. Kuci ekoi na kui chicken yen broiler yon mom sing kari sing yam lain na supang buat tu kuci ti masing su yam broiler yon mom sing se kui cat laga cawa kari kan anda adum hangi hendak ti broiler si yam hong no pangi hai bagi area ma kari kan anda hong isup kari gino na hang na ba supa kum ti pang da ba adu kari kan anda broiler si saw na bhona ba da lum na bhona ba da chemical sing kari sing sinaba maswai si boiler du yok pakana chemical sin da mina adai chau kholakpa boiler du charu kanda human being dana masi kayam son ba dong haibagi area swai se khoi ichidi thiru da ba ikhangdi khangu da ba to do karim kanda masina son bagi area masi ki son masina maram ora kanda awa ba se theng phang da su yaw dab dinate aduna chap chana maswai se kari yalim no kari poyan tawrim no hainari sibu chumja la aina kara chum chamam nan leiba adu tangkakti ngarang makse huji assembly gi winter session gi ngasi aroi banu mini ngarang makse daibu foba haigadra maswai area se Manipur da issue mayam di lei bane adubo masigi whole credit aigi site di aying basing khanbiu guest kano to buyo judgment bibiu aigi site oina di the whole credit se ai ngarang pukhat pirak ko haibatai ngarang pukhat pirak ba adugumba Wangjing Tentha Assembly constituency gi honorable MLA Paonam Brojen da maram di issue pukhalame issue pukhalam dar mor kan ngasi impact news da khanare khana basi kare no hai kan nungti ki paktak na dum sar mi haina bi moina ngasi di khitang nungai angang party ni ngasi di adu ni khitang parikha wang kan tore hayeng di suti le ngasi di khitang sa si yam kaman no target to sa di chari ba sari bisna kayam son bai se hangdi hangu da ba aduna akhang hai myam punjala kan masi sar kan sokpo jala ta sengna sokpo jala natra kan loi ba kan kari sinna da kari sinna ba kari sinna da ba swai matang ki kupna khanna wi tanjani do nengjan bi ba ge singdi ai gi re thang phambiri ba se T. Brojendro Khaba, T. Brojendro Khaba, designated officer, food safety Imphal is ne ai harna ai oja Brojendro bu taram nokchari aduga taram okcha baga iroi na ai hangjauni si oja mayam sung sar nem ta ba se Khaba se tum sar nem oina natraga Brojendro Elias Khaba oidoira Brojendro Khaba haibasi apunba ming amani okay ai Khaba gi matungda maitai haina so edum hapsai okay aduna Brojendro oja Brojendro Khaba haibase ai saitai lalaroi oja Brojendro Khaba bu taram noksari amukana oja Brojendro oi de lengchen video se Dr. Chaoba director Department of Veterinary and Animal Husbandry Services Manipur de ai oja Chaoba su taram noksari adu oja Chaoba gi oi da ai gi hek yeta phamine jari base Paonam Brojen MLA Wangjing Tentha Assembly constituency ni ai oja Brojen su taram noksari ai han base yet tak thangazai oja kongasi khara sunak na phamina doriba phamina jariba duga ngarang oja assembly da pukalak pase baroina Manipur se issue da pik thali oja to odo mayam singak tingak toini issue mayam marak sta karai jono boiler pusalai se nei sam hara kan to odo yamaru di oi bai tai nungti gi sarim ni nungti gi sabada sasalamina madoi du sabada kayam soli ekone sariba boiler sing do chauna na hona ba kanda mayam sing sigi ningba thungnam ni hena chauna ba hena lumna ba karbar ne marom da haradi commercialization maram organ akhoi de kyam soli habigi area dugi matang la mi no ja bojo morona ngarang assembly gi floor da pukhalak pa syam roi ba topic ni mayam na supung sing na tapi gi paukum chu dum bhangiu male makha ta na second thorang khra chu lak do male ai hangjani ni ja bojo ndo kari karamba thengnaru budagi kari gum khane join ba experience le ndo male kari gum khara thengnaram do male oja karawai dagi thengnabu de gamai pukhat pitak props masi aina mioi be khoi si issue da chana ki ba adagi mayam gi wakhalon simi pung khodi magi hojikan gi technology sida mobile da hairo internet da hairo mayam se loi namak leina ki ba aduga khoi physical hakchang gi di khoi si u u da ba aduga doctor punamak si doctor sang punamak si loi namak chin khalak ba AIMS da chalure mi ne inaba adagi Mumbai da chalure inaba Manipur hospital punamak si inaba no hospital sing sida mi si inarak ba aduna mi sing sina ngasai gi punsi si dai khoi si kari asoiba lerage khoi hakchang si kari asoiba lerage ngasi khoi myam no wanari si di khoi lamjen tanari ba myam si masi khatagi khanba duga khoi hakchang sina kari soija lai ge si di khoi na udaba masi dai sa khoi na aina sum thijan jarak pani aina thijalak pasi kuire manam de masai gi sa hak tak tagi sum thijalak dai ngarang su assembly dai panja khare ai gi sanopa sing smaina khoi boarding da thamu badagi boarding chinjak se khoi na chalaga check tau jarui marada no mada chicken hum lak pijai hapta amada mari rak pijai ge haiba mayam se masi khoi na so masi aphaba chinjak pijare masi vitamin protein suna pijare ga na khalu ga khoi na nuaina lai thoro kanda sam sang aba sahi tra mani manga gi experience ma thiro kanda has ai gi sa sing chinang asi
ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯁꯥꯁꯤ ꯆꯥꯎꯈꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯛꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯑꯃꯅ ꯃꯦꯟꯇꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯗꯤ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯥꯕꯁꯨ ꯑꯝꯇ ꯅꯠꯇꯕ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯀꯥꯟꯗ ꯍꯩꯁ ꯑꯗꯨꯗꯤ ꯆꯤꯟꯖꯥꯛꯁꯤ ꯃꯣꯏꯅ ꯉꯁꯤ ꯑꯗꯩ BP ꯑꯣꯜꯂꯨꯔꯦ ꯃꯌꯥꯝ ꯋꯥꯡꯅ ꯂꯩꯔꯝꯕ ꯍꯩꯁ ꯃꯁꯤ ꯄꯨꯟꯁꯤꯁꯤ ꯃꯔꯣꯜ ꯑꯃ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯕꯣꯔꯗꯤꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯄ ꯃꯌꯥꯝꯁꯤ ꯃꯁꯤꯗ ꯑꯩꯅ ꯃꯁꯤ ꯁꯨꯝ ꯊꯤꯖꯤꯟꯕ ꯍꯧꯔꯛꯄꯗ ꯍꯩꯁ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯁꯣꯏꯔꯦ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏꯅ ꯗꯤꯀꯦꯠ ꯑꯃꯒꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦ 2010ꯒꯤ ꯃꯃꯥꯡꯗꯒꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯅꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯄꯟꯖꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯅ ꯈꯟꯅꯔꯝꯃꯦꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯅꯕ ꯍꯥꯏꯅ ꯃꯔꯝꯗꯤ ꯃꯗꯨ ꯆꯦꯛꯅ ꯋꯥꯜ ꯈꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯀꯨꯔꯤꯇꯤꯅ ꯉꯥꯛꯑꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯁꯦꯀꯨꯔꯤꯇꯤ ꯃꯔꯥꯡ ꯀꯥꯏ ꯂꯩꯔꯝꯃꯤꯅ ꯃꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯋꯥꯅꯈꯤꯗ꯭ꯔꯦꯕ ꯑꯃꯨꯛ ꯍꯧꯖꯤꯛ ꯋꯥꯅꯔꯤꯁꯤꯅ ꯀꯔꯤꯗ ꯋꯥꯅꯔꯒꯦꯕ ꯑꯩꯈꯣꯏꯕꯨ ꯆꯤꯟꯖꯥꯛꯁꯤꯗ ꯀꯅꯥꯝꯇꯅ ꯆꯦꯛ ꯇꯧꯗꯕ ꯀꯅꯥꯝꯇꯅ ꯌꯦꯡꯉꯨꯕ ꯆꯤꯟꯖꯥꯛꯁꯤꯗ ꯁꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯗꯨꯗ ꯍꯦꯁ ꯃꯁꯤꯗꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯃꯤꯌꯥꯝꯁꯤꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯈꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯉꯁꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯁꯦ ꯌꯥꯝ ꯍꯩꯅꯖꯕ ꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯑꯕ ꯃꯥꯁꯤ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ ꯃꯥ ꯅꯨꯄꯥꯁꯤꯃ ꯀꯔꯤꯗ ꯁꯣꯏꯈ꯭ꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯌꯣꯛꯄꯗ ꯁꯣꯏꯈ꯭ꯔꯤꯕ꯭ꯔꯥ ꯆꯤꯟꯖꯥꯛꯇ ꯁꯣꯏꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯗ ꯁꯣꯏꯈ꯭ꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯑꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯛꯄ ꯁꯨꯝ ꯆꯥꯔꯛꯄꯁꯤ ꯀꯔꯤꯅꯣꯅꯦ ꯃꯥ ꯏꯃꯨꯡꯁꯤ ꯌꯥꯝ ꯐꯅ ꯍꯧꯔꯛꯄꯅꯤ ꯃꯆꯥꯁꯤꯅ ꯆꯥꯈ꯭ꯔꯤꯁꯤ ꯀꯔꯤꯗꯩꯅꯣ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯌꯥꯝ ꯑꯩ ꯇꯤꯚꯤꯁꯨ ꯇꯣꯏꯅ ꯌꯦꯡꯉꯤ ꯏꯝꯄꯦꯛ ꯇꯤꯚꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯖꯩ IS ꯇꯤꯚꯤꯁꯨ ꯌꯦꯡꯉꯤ ꯑꯗꯒꯤ ꯏꯪꯂꯤꯁꯀꯤ ꯆꯦꯅꯦꯜ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯨꯝꯕ ꯇꯥꯏꯝꯁ ꯅꯥꯎꯒꯨꯝꯕꯁꯤꯁꯨ ꯈꯔ ꯌꯦꯡꯕ ꯀꯥꯟꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯄꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯑꯣꯏꯔꯝꯃꯒꯦꯕꯨ ꯆꯤꯟꯖꯥꯛꯁꯤꯗ ꯑꯩꯈꯣꯏ ꯌꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗꯤ ꯎꯗꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯨꯗ ꯎꯔꯤꯕ ꯂꯧꯁꯤꯡꯁꯤꯗ ꯆꯥꯏꯔꯤꯕ ꯄꯦꯁꯇꯤꯁꯥꯏꯠ ꯃꯌꯥꯝ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯜꯂꯨꯗꯕ ꯑꯩꯈꯣꯏ ꯇꯤꯜ ꯇꯥꯔꯛꯄ ꯆꯥꯏꯔꯤꯕꯗꯨ ꯃꯌꯥꯝꯗꯨꯗ ꯈꯟꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯨꯕ ꯃꯊꯪꯁꯦ ꯑꯩꯈꯣꯏ ꯀꯨꯏꯗꯅ ꯊꯥ 3 ꯅꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜ ꯆꯠꯂꯨꯕꯗ ꯏꯖꯔꯦꯜꯒꯤ ꯃꯣꯏꯒꯤ ꯐꯨꯗꯤꯡꯒꯤ ꯃꯣꯏꯅ ꯆꯦꯛꯁꯤꯜꯂꯝꯃꯤꯕ ꯃꯣꯏꯅ ꯄꯨꯊꯣꯛꯑꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯨꯝ ꯄꯨꯟꯁꯤꯜꯂꯨꯔꯀꯥꯟꯗ ꯍꯩꯁ ꯃꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤꯕ ꯁ꯭ꯇꯦꯞꯁꯤꯅ ꯀꯗꯥꯏꯐꯥꯎ ꯂꯧꯁꯤꯜꯂꯝꯃꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯣꯔ ꯁ꯭ꯇꯦꯠꯇ ꯉꯁꯤ ꯆꯤꯟꯖꯥꯛꯇ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯍꯩꯁ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯄꯥꯛꯇꯛꯅꯅ ꯁꯣꯏꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯍꯥꯅ ꯉꯁꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯃꯥꯡꯁꯤꯜꯂꯛꯏꯕ ꯃꯌꯥꯝ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯁꯨꯏꯁꯥꯏꯠ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯩꯗꯤ ꯃꯤꯅ ꯁꯨꯏꯁꯥꯏꯠ ꯇꯧꯕꯁꯨ ꯑꯩ ꯊꯤꯖꯤꯟꯒꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥꯏ ꯃꯆꯥ ꯑꯗꯨ ꯌꯥꯝ ꯐꯕꯅ ꯃꯥ ꯁꯨꯏꯁꯥꯏꯠ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥ ꯈꯠꯅꯔꯨꯕ꯭ꯔꯥ ꯈꯠꯅꯗꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯣ ꯉꯁꯥꯏ ꯉꯥꯛꯊꯣꯛꯆꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃꯗꯤ ꯇꯧꯔꯗꯤ ꯐꯩ ꯃꯁꯤ ꯇꯧꯔꯗꯤ ꯐꯠꯇꯦꯒ ꯍꯥꯏꯕꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯛꯇꯕꯁꯤ ꯉꯁꯥꯏ ꯕ꯭ꯔꯦꯟꯗ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯃꯦꯗꯤꯀꯦꯜꯒꯤ ꯇꯥꯝꯗ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯅꯕ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯥꯈ꯭ꯔꯤꯕ ꯆꯤꯟꯖꯥꯛ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯥꯎꯕ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏ ꯕ꯭ꯔꯦꯟꯁꯤ ꯁꯣꯛꯆꯜꯍꯜꯂꯦ ꯑꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯁꯣꯟꯊꯔꯛꯑꯦ ꯁꯣꯟꯊꯔꯀꯥꯟꯗ ꯕ꯭ꯔꯦꯟꯁꯤ ꯁꯣꯜꯂꯦꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯇꯥꯟꯅꯗꯅ ꯃꯌꯥꯝꯅ ꯉꯁꯥꯏ ꯕ꯭ꯔꯦꯟ ꯐꯅꯅꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯔꯀꯥꯟꯗ ꯍꯩꯁ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯁꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯏꯁꯨꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯦꯅ ꯈꯪꯒꯠꯆꯔꯒ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯁꯦ ꯑꯩ ꯊꯥꯖꯤꯟꯖꯔꯒ ꯑꯇꯝꯅꯅ ꯅꯤꯡꯅ ꯑꯩ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯅ ꯉꯔꯥꯡ ꯑꯩ ꯊꯝꯖꯈꯤꯕꯅꯤ ꯋꯥꯐꯝꯗꯣ ꯑꯃꯔꯣꯝꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯈꯠꯄꯤꯔꯛꯄ ꯃꯌꯥꯝꯒꯤ ꯃꯤꯠ ꯃꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯡ ꯑꯣꯏꯗꯣꯔꯦ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯍꯥꯏꯔꯒ ꯉꯥꯡꯗꯤ ꯌꯥꯝ ꯇꯣꯏꯅ ꯉꯥꯡꯅꯔꯕꯅꯤ ꯃꯁꯦ ꯂꯩꯀꯥꯏꯗ ꯑꯗꯨꯒ ꯁꯨꯝ ꯄꯨꯟꯕ ꯀꯥꯟꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯊꯨꯅ ꯆꯥꯎꯕ ꯆꯥꯕꯗꯨꯅ ꯀꯌꯥꯝ ꯁꯣꯛꯄ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯣꯏꯂꯔꯁꯤ ꯉꯥꯗꯩꯁꯨ ꯑꯣꯏꯅ ꯍꯣꯡꯗꯔꯛꯑꯃꯤꯅ ꯆꯥꯕꯗꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯁꯜꯂꯛꯄ ꯄꯩꯁꯥꯁꯤ ꯏꯆꯪ ꯆꯪꯗꯅ ꯆꯥꯕ ꯌꯥꯕ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯦ ꯊꯣꯛꯂꯛꯄꯅꯤꯅ ꯃꯁ꯭ꯋꯥꯏꯁꯤ ꯄꯨꯈꯠꯂꯛꯄꯁꯤ ꯇꯥꯏꯃꯤꯡ ꯆꯞ ꯆꯥꯔꯦ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯁꯨ ꯆꯥꯅꯕ ꯏꯁꯨꯁꯨ ꯌꯥꯝ ꯃꯔꯨꯅꯤ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯆꯥꯎꯕ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯚꯦꯇꯤꯅꯔꯤ ꯑꯦꯟ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯄꯥꯏꯕꯤꯔꯤꯕꯅꯤꯅ ꯉꯔꯥꯡꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡꯗ ꯀꯣꯠ ꯇꯧꯕꯤꯔꯛꯏꯁꯦ 45 ꯗꯦꯖꯇ ꯆꯥꯎꯅꯅꯕ ꯂꯨꯝꯅꯅꯕ ꯀꯦꯃꯤꯀꯦꯜ ꯄꯤꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯆꯥꯔꯨꯕꯗꯒꯤ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯄꯨꯈꯠꯂꯛꯄꯗꯕꯨꯗꯤ ꯕꯣꯔꯗꯤꯡꯗ ꯀꯩꯗ ꯂꯩꯕ ꯕꯣꯔꯗꯤꯡꯒꯤ ꯀꯔꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯃꯣꯏ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯨꯝ ꯆꯥꯔꯃꯤꯅ ꯈꯔ ꯀꯃꯟ ꯑꯣꯏꯅ ꯆꯥꯔꯃꯤꯅ ꯃꯔꯨꯑꯣꯏꯅ ꯕꯣꯔꯗꯤꯡ ꯂꯩꯔꯦ ꯍꯞꯇꯥ ꯑꯃꯗ ꯆꯤꯀꯟ ꯑꯥꯏꯇꯦꯝꯁꯤ 2ꯔꯛ 3ꯂꯛ ꯀꯥꯏꯅ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯈꯔꯁꯨ ꯍꯦꯟꯅ ꯑꯐꯕ ꯄꯤꯖꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯔꯁꯨ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯅꯕ ꯈꯔꯁꯨ ꯇꯣꯏꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯕꯠ ꯑꯣꯚꯔꯑꯣꯜ ꯆꯥꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯣꯖꯥ ꯆꯥꯎꯕ ꯂꯣꯏ ꯆꯥꯗꯣꯔꯤꯕꯅꯤꯀꯣ ꯑꯇꯩ ꯕꯣꯔꯗꯤꯡꯗ ꯂꯩꯇ꯭ꯔꯁꯨ ꯃꯤꯁꯨ ꯑꯗꯨꯝ ꯆꯥꯗꯣꯔꯤꯕꯅꯦꯕ ꯃꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯕ 45 ꯗꯦꯖ ꯆꯥꯎꯕ ꯃꯁꯥ ꯈꯪꯆꯥꯎ ꯆꯥꯎꯅꯕ ꯈꯪꯂꯨꯝ ꯂꯨꯝꯅꯅꯕ ꯆꯥꯔꯨꯕꯗꯒꯤ ꯃꯤ ꯁꯣꯛꯑꯦ ꯍꯥꯏꯁꯦ ꯑꯣꯖꯥ ꯆꯥꯎꯕ ꯚꯦꯇꯤꯅꯔꯤꯒꯤ ꯀꯩꯅꯣ ꯑꯃ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ MLA ꯁꯥꯔ ꯕ꯭ꯔꯣꯖꯦꯟꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯝꯇꯪ ꯎꯠꯆꯒꯦ ꯁꯥꯔꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯔꯥꯡꯁꯤ ꯑꯩꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯌꯥꯎꯖꯩ ꯉꯔꯥꯡ ꯑꯩ ꯄ꯭ꯔꯖꯦꯟ ꯑꯣꯏꯖꯩ ꯑꯩꯈꯣꯏꯒꯤꯁꯨ ꯁ꯭ꯇꯥꯔ ꯀꯣꯏꯁꯟ ꯑꯃ ꯂꯩꯗꯅ
ada hujiksi boarding gi wafam se issue se koi gi ina khun ba khara well off oiba family gi masa masu na leiba khara tang ba yam apha ba well equipped oiba modern amenities facilities fazina phangba hostel sing deidi yam khara laira jaba middle class ki leiba kangbu laira ba kangbu na leiba hostel makhal khara koi leineri basida lei mayam na sudum khangbi re ko ada hostel da somda sikan tha amada natra cherolom da nira humlak mari rak pijeri ngai sida somda na nga bhawba pije biram da ba hangam ta pije miram ba nomtang nga ga pi ba chicken ga pi ba adum hostel sudum leiri bani koi stage da ada hojik si koi state si yam laira was state ni koi gi manipuri context lak sera kan da pum na yeng kan pum ni yeng kan da koi yam laira was state kara ena kara kun masa masu mung manung gi di magi balance food si fazena phangjadana even excess power he na sasindana junk food sasindana tawbusu mayam yauri bani sabo phangjada ba protein gi saruk si masi oi bu si phangjadana masa mau koi yam tijang kajing dana phanna leiga do si leijaba ngam da ba mayam amasu koi state si da leiri bani hujik ada chicken si yen si koi basically ani thongna khai do I koi gi layar haiba marung sana na loiba ama adai di broiler ai sina meat purpose ki thu na grow tauba ada hojik pudi koina low input technology bar na marum sumaya ro kokpa adai masa su sa ba ba low input technology bars dual purpose breed kai na koina kitang khaidok pa masu sum lei ada masida koina saigi sarna takpi gi bada angang singi masamu noirak pa kolak pa torok pa hairiba pot singsi saigi sariba akoi na di koi hojik se koi backyard poultry system ni makada yen se loibiro loibe aba ye loibiro employment generation laina na ba yerum yam kok na ba yerum ge awat paleri si puthong na ba mit ki awat paleri si puthong na ba na koi campaign chathajari bani district khuding ma ki koi beneficiary se khanjaraga hojik su o adai ye pok su panjinjare ko ani sum hajeri se o adai di yen de hameng koi yen dana hujik tawjari bane ko hujik paikhatsari ada masi okay animal protein si mayam sawina sudum khangbiram mani koi country si da more than 65% nearly 70% animal protein se koi north eastern leriba people sin hen sai o india si manung da adai vegetarian na kwai nam mani na ada koina koi haksang si di protein na yamani do saris more than 60% di koi protein na sari da koina hawai tengkot amadagi dei hangam dagi singju dagi koi lor kadori ba protein source yam yaw ba koi soya bil nung hawai si protein yam yaw me anus mana kan dum khangbi ko aina haje dra ju khangbi animal protein koi vegetable protein source si fazana phangdragadi koi gi nong gi darka leba balance food si yen matum amada fazana dum yauri chicken ani meat ki pork ki matum amada meat ki portion amada koi fazana yauri bane mapam mayam tei logo proteins aduna koi di yam afaba yam hauba mayam sahanning ba pizza hanning ba koi sendok lambi leina na ba implement generation leina na ba ade state ki koi self sufficiency leina na ba na koi hona jaini ada ngai gi sana haibiri ba koi gi noi ba kot pa to ba haiba sita factor mayam ama leigani sar gi su adu su factor ama oiram ba ya yam sab extreme sar always bad ena hayen ba haiba siti phana phaba vitamin lor su bottle am thaksil thakati hyper vitaminosis adum lakadoi ni mayam su dum khangbiri bani ada hojik si koi ye loiba matam sida broiler si loiba matam sida broiler si moi si layar gi group si ga broiler group si broiler hybrid group si di growth loi thui layar da gi thui layar ga broiler lo mina matam da sai 45 days da san haibi ba kg ani lumba namam khai du lumba kot pa hairi si masida koi masinjak koi asema masinjak protein dcp su yaudau ni energy su yaudau ni ko ni haibani sim mayam lei da normally koi food and agricultural organization na suyaba phau na suyaba koi gi moi da feed additives khara normally feed additives khara kanu tawi yai koi feed additives sing says da vitamin yauba
ꯑꯗꯩꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯌꯥꯎꯕ ꯑꯗꯩꯗꯤ ꯑꯇꯩ ꯏꯟꯖꯥꯏꯝꯁꯤꯡ ꯍꯥꯞꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯠ ꯑꯦꯗꯤꯇꯤꯞꯁꯀꯤ ꯀꯩꯀꯩ ꯈꯔ ꯂꯩ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯑꯗꯨꯅ ꯀꯩꯀꯩ ꯈꯔ ꯂꯩꯔꯤ ꯅꯣꯔꯃꯦꯂꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯃꯁꯤ ꯌꯥꯗꯅ ꯑꯩꯈꯣꯏ ꯒꯃꯦꯟꯅ ꯌꯥꯗꯅ ꯃꯁꯤ ꯁꯨꯡꯉꯒ ꯐꯥꯔꯃꯔꯁꯤꯡꯅ ꯃꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯤꯗꯤ ꯒꯃꯦꯟꯅ ꯌꯥꯗꯅ ꯑꯗꯨꯝ ꯄꯥꯔꯃꯤꯠ ꯇꯧꯗꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯤꯡꯅꯤ ꯑꯗ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯌꯥꯟꯕꯁꯤ ꯃꯣꯏꯅ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯦꯁꯤꯗ꯭ꯌꯨ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯑꯣꯏꯅ ꯌꯥꯟꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤꯃꯥꯏꯀ꯭ꯔꯣꯕꯤꯌꯦꯜ ꯔꯦꯖꯤꯁꯇꯦꯟꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯈꯟꯅꯈꯤꯕ ꯃꯍꯤꯛꯁꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯁꯨꯝ ꯊꯥꯔꯛꯑꯒꯗꯤ ꯔꯦꯁꯤꯁꯇꯦꯟꯁ ꯗꯤꯕꯦꯂꯞ ꯇꯧꯔꯛꯇꯅ ꯀꯥꯟꯅꯔꯛꯇꯕꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝ ꯑꯃ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟ ꯁꯦꯀꯦꯟ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯅ ꯇꯣꯉꯥꯟꯕ ꯏꯁꯨ ꯑꯃꯔꯣꯝꯗ ꯆꯠꯂꯦ ꯑꯗꯨꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯌꯥꯟꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯃꯥꯏꯀ꯭ꯔꯣꯕꯤꯌꯦꯜ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯁꯥ ꯁꯟꯗ ꯃꯣꯏꯅ ꯈꯔ ꯗꯣꯁ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯈꯔ ꯀꯥꯞꯄ ꯌꯦꯟꯗ ꯈꯔ ꯍꯦꯛ ꯄꯤꯖꯕ ꯍꯦꯛ ꯇꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯒꯤ ꯍꯌꯦꯡ ꯃꯗꯨꯒꯤ ꯔꯦꯁꯤꯗ꯭ꯌꯨꯗꯨꯅ ꯍꯦꯜꯂꯒꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯇꯒꯤ ꯔꯦꯁꯤꯗ꯭ꯌꯨꯗꯨꯅ ꯍꯦꯜꯂꯒꯗꯤ ꯍꯌꯦꯡ ꯆꯥꯔꯛꯑꯀꯥꯟꯗ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯄ ꯀꯤꯗꯅꯤꯗ ꯂꯥꯛꯄ ꯐꯨꯜꯂꯛꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯣꯔꯃꯣꯟ ꯌꯥꯟꯗꯅ ꯃꯣꯏ ꯌꯦꯟꯁꯤ ꯆꯥꯎꯈꯠꯍꯟꯕꯅꯤ ꯈꯣꯠꯀꯠꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗ ꯍꯣꯔꯃꯣꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝꯁꯤ ꯃꯣꯏꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯀꯟꯇꯦꯛꯁꯁꯦ ꯂꯥꯛꯆꯔꯒ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟ ꯂꯩꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏꯔꯁꯤ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟ ꯍꯥꯏꯔꯁꯤ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯇꯨꯇꯔꯤ ꯒ꯭ꯂꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯗ ꯄꯤꯇꯨꯇꯔꯤ ꯒ꯭ꯂꯥꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯥꯒꯤ ꯆꯞ ꯃꯥꯟꯅꯩ ꯄꯤꯇꯨꯇꯔꯤ ꯒ꯭ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯃꯤꯗꯁꯨ ꯁꯥꯗꯁꯨ ꯑꯗꯨꯝ ꯂꯩ ꯕ꯭ꯔꯦꯟꯒꯤ ꯄꯥꯔꯠꯁꯤꯡꯅꯤ ꯃꯗ ꯁꯣꯃꯦꯇꯣꯇ꯭ꯔꯣꯄꯤꯛ ꯍꯣꯔꯃꯣꯟꯁꯤꯡ ꯂꯩꯔꯤ ꯃꯗ ꯊꯥꯏꯔꯣꯛꯁꯤꯟ ꯒꯥꯏꯅ ꯂꯩꯔꯤ ꯑꯗ ꯁꯄꯣꯁ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣꯕꯨꯗꯤ ꯁꯕꯖꯦꯛꯄꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯥꯏꯑꯣꯗꯤꯟ ꯗꯦꯐꯤꯁꯤꯌꯦꯟꯁꯤ ꯂꯩꯔꯀꯥꯟꯗ ꯊꯥꯏꯔꯣꯛꯁꯤꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯅꯥꯎꯁꯤ ꯅꯥꯀꯜꯁꯤꯗ ꯒ꯭ꯂꯥꯟ ꯑꯃ ꯌꯥꯎꯏ ꯍꯦꯜꯒꯤ ꯗꯥꯛꯇꯔꯁꯤꯡ ꯀꯩꯅꯣ ꯇꯧꯕꯤꯅꯤ ꯁꯤꯗꯒꯤ ꯊꯥꯏꯔꯣꯏꯗ ꯒ꯭ꯂꯥꯟꯁꯤꯗꯒꯤ ꯊꯥꯏꯔꯣꯛꯁꯤꯟ ꯍꯥꯏꯕ ꯍꯣꯔꯃꯣꯟ ꯈꯔ ꯊꯣꯛꯏ ꯑꯗ ꯃꯁꯤ ꯍꯣꯔꯃꯣꯟꯁꯤ ꯅꯤꯡꯊꯤꯖꯅ ꯊꯣꯛꯇꯕ ꯏꯝꯕꯦꯂꯦꯟꯁ ꯂꯩꯔꯀꯥꯟꯗ ꯆꯥꯎꯊꯣꯔꯛꯇꯅꯒ ꯇꯧꯏ ꯑꯗꯩꯗꯤ ꯃꯁꯤ ꯍꯦꯜꯂꯒꯅ ꯈꯪꯆꯥꯎ ꯆꯥꯎꯕꯤ ꯈꯪꯋꯥꯡ ꯋꯥꯡꯕꯤ ꯄꯪꯅꯣꯏꯗ ꯅꯣꯏꯕꯤ ꯈꯣꯠꯄꯤ ꯃꯥꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯥ ꯁꯟꯁꯤꯡꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯑꯥꯏꯑꯣꯗꯤꯟ ꯗꯦꯐꯤꯁꯤꯌꯦꯟꯁꯤꯒꯥꯏ ꯇꯧꯅꯔꯤꯁꯤ ꯑꯗ ꯍꯣꯔꯃꯣꯟꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯏꯁꯣꯔꯁꯦ ꯌꯥꯝ ꯒꯨꯗ ꯃꯦꯀꯥꯅꯤꯛꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩ ꯀꯩꯅꯣ ꯏꯟꯗ ꯂꯥꯏꯇꯔ ꯚꯦꯟꯗ ꯄꯟꯖꯕꯅꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨ ꯈꯛꯇꯪ ꯕꯣꯗꯤꯁꯤꯗ ꯑꯗꯨꯗꯪ ꯊꯥꯗꯣꯛꯑꯒ ꯑꯗꯨꯗꯨꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯍꯜꯂꯦꯕ ꯃꯗꯨ ꯁꯨꯡꯉꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯥꯞꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯃꯦꯇꯥꯕꯣꯂꯤꯖꯝꯁꯤ ꯑꯦꯐꯦꯛ ꯇꯧꯗꯅ ꯇꯣꯉꯥꯟꯕ ꯈꯪꯆꯥꯎ ꯆꯥꯎꯕ ꯈꯪꯋꯥꯡ ꯋꯥꯡꯕ ꯈꯪꯅꯣꯏ ꯅꯣꯏꯕ ꯁꯣꯛꯄ ꯄꯟꯕ ꯍꯣꯔꯃꯣꯟꯁꯤꯗꯤ ꯌꯥꯝꯅ ꯂꯤꯇꯜ ꯗꯣꯁꯇ ꯕꯣꯗꯤꯅ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕꯗꯨꯗꯪ ꯕꯣꯗꯤꯗ ꯑꯦꯛꯁꯀ꯭ꯔꯦꯠ ꯔꯤꯂꯤꯁ ꯇꯧꯍꯟꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯁꯤꯒꯨꯝꯕ ꯍꯣꯔꯃꯣꯟꯁꯤꯗꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯨꯡꯕ ꯈꯣꯠꯄ ꯁꯨꯡꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟꯁꯤꯡꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯀꯝꯄꯅꯤꯁꯤꯡꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯜ ꯄ꯭ꯔꯦꯛꯇꯤꯁ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯣꯏꯅ ꯃꯈꯣꯏ ꯆꯥꯎꯅꯕꯅꯤ ꯈꯣꯠꯅꯕꯅꯤꯒ ꯍꯥꯏꯗꯅ ꯀꯔꯤ ꯄꯤꯖꯗꯦ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄ ꯎꯕꯤꯔꯛꯄ ꯇꯥꯕꯤꯔꯛꯄ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯈꯪꯗꯦ ꯑꯃꯗꯒꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯕꯤꯕ ꯀꯩꯗꯧꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯅꯕ ꯍꯣꯏ ꯐꯨꯗ ꯁꯦꯐꯇꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯃ ꯁꯤꯒꯤ ꯀꯟꯇꯦꯛꯁꯇꯤ ꯑꯗꯨꯝ ꯂꯥꯛꯄꯤꯅꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯣꯏꯂꯔ ꯂꯣꯏꯔꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯒꯃꯦꯟꯒꯤ ꯐꯥꯔꯝꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯐꯥꯔꯝꯁꯨ ꯑꯗꯨꯝ ꯂꯩꯖꯔꯤ ꯈꯔ ꯈꯨꯝꯕꯣꯡꯗ ꯑꯩꯈꯣꯏ ꯐꯥꯔꯝ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯗ ꯏꯟꯊꯛꯈꯣꯡꯗꯁꯨ ꯑꯃ ꯂꯤꯡꯈꯠꯅꯕ ꯑꯩꯈꯣই ꯇꯧꯖꯔꯤ ꯑꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯣꯔꯃꯣꯟ ꯑꯣꯏꯕ ꯌꯥꯕ ꯒ꯭ꯔꯣꯠ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯌꯥꯕ ꯍꯣꯔꯃꯣꯟꯁꯤꯡ ꯀꯅꯥꯒꯨꯝꯕ ꯐꯥꯔꯃꯔ ꯑꯃꯅ ꯃꯁꯤꯗꯤ ꯃꯔꯨꯝꯗꯒꯤ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄ ꯁꯨꯡꯉꯛꯑꯦ ꯈꯣꯠꯂꯛꯑꯦ ꯍꯥꯏꯕꯁꯤꯒꯤ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯐꯪꯖꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯅ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯐꯪꯕꯤꯕ ꯂꯩꯔꯁꯨ ꯃꯗꯨ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯈꯪꯃꯤꯟꯅꯁꯤ ꯍꯣꯏ ꯑꯗꯨꯒ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯃꯥꯅꯤ ꯑꯣꯖꯥ ꯈꯥꯕ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯇꯧꯕꯗꯤ ꯍꯦꯜꯊꯀꯤ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯕ ꯑꯦꯔꯤꯌꯥꯅꯤꯀꯣ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯤꯅ ꯆꯥꯅꯔꯤꯕ ꯑꯗꯨꯝ ꯕꯣꯏꯂꯔꯁꯤꯡ ꯀꯔꯤꯁꯤꯡ ꯌꯥꯝꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯐꯨꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯁꯦ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗꯧꯅ ꯑꯗꯨꯒ ꯄ꯭ꯂꯁ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯀꯔꯤꯗꯒꯤ ꯐꯪꯕ ꯄ꯭ꯔꯣꯇꯤꯟꯗꯨꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃ ꯆꯪꯗꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯃꯤꯠ ꯑꯃ ꯆꯥꯕꯗꯨꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯑꯗꯨꯝ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯉꯝꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯂꯥꯛꯄꯒꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯂꯥꯛꯑꯦ
स्वाइदा फूड सेफ्टी की अमा ओइना यंगचन बिबा हाइते योलिबा सिंग करी पोयान तौबा अदगी इवन हुजिपुदी हाइदी हाइबिरी नसाइगी एडिटिव्स करी सिंग पिजबदुदी अदुम अयाबा अमा पिरगा दुम पिजबने बस सो फार एज हार्मोन सिनबा मतंग यौरगदी हार्मोन मक्ति सिनबा मक्ति हुजि मक्ति उबा लेत्री हाइबगी एरिया ने कनान खंगनी हेना चावनिंगबा हेना योनिंगबनेना कमर्शियलाइजेशन से लादी एनी को हेनिंगबा फिल्म ओरकपु याबने ओरमसुए स्वाइ मतंग फूड सेफ्टी की ओइना साइट की ओइना करी करी प्रिकॉशनरी मेजर की पाइखट पलिबिगेशन Thank you very much. Under the Food Safety Act, rules and the regulation ki makada, chicken yon biri ba kangbu singse, yon ringe ki mamang da, designated officers haidana, district level da, officer amamam lay. High river officer singasida, chicken ki dukan hangbiga to ba ichilinaw singsela akanda, ay sigumba chicken yon jage haidana, makoina aikoida hairaba matungda aikoina yonba yanabagi damakta form ama aikoina moidi pijari form ji makal ani sui amana license haibani amana registration certificate haibani license haibasina registration certificate dagi magi quantity amadi annual turnover da chawbi heli say for example 12 lakhs of rupees je annual turn da mana puthokani haibu oiba taragadi abab oiba taragadi akoina license issue tawi mana sahi amada lupa lakh 32 gi makhada business tawani haiba taragadi akoina registration certificate aina pi registration certificate amadi license pi dingi mamangda the conditions of license the condition of the registration haidana specific oiba makoida chi akra akoina pi masida palli bidi karino nahakna chicken yon ge haiba taragadi yon ga toriba mafam ji kadai dano karamna chicken adu thangani karamna chicken ado hat kani karamain tongna thangani karamba ising sizinagani haibadi chicken je halaba matungda natragana hatringi gi mamangda maku chamthopi ba natragana mai leres da thamba matamda karamba mong da thangani karamba temperature da maintain togani haibana chingba singase aikoina makoida mamut tana khanghalli mamut tana khangaba matungda hairiba singse nang yare ko hairaba matung jidaida sir masi aikoi yajare haidana moina form ji submit tawroba matungda designated officer sina food safety officer sidai instruction amam pi ibungo ibema nakoi chatlo mafam do please check it inspect it madu check toro whether it is satisfied or not to issue registration certificate natragana license haibase masi pibada yarabra haibase check toro ana hairaba matung gidaida aikoina asagi registration certificate natraga license haibase pithoe tawbadabu manipur ki context ta aina haijining bam khak lei manipur da sasan lalolitik tobidi ba sasan sabiri ba akoi kudumak singse laibak thiba haiba tare ko lairiba present situation sidaida tasengba makti akoina chaga doriba chicken bu oiro beef bu oiro oksa bu oiro masi koi slaughter house ama masi yam tangai phadaba sil lei matang gidaida mo hangba abu hanga mala ibati slaughter manipur gi heart of the city gi imphal de chicken toriba si nau singse makhoi gi yen se par de da kayam jamna yon bage sin yen yang kai phana yon base sir that is below 50 oeba aduna akoina slaughter house ma akoina heart of the city haibas dei da mi kungna taba laisang manak natragana madu semba saba matam dei da haibidi slaughter house ma establish to matam da yumlo na bada kairo na bada natraga environment da pollution da maduna kairaka do buleragadi heart of the city the slaughter house ma establish to su mu yadri bani ko masina maram moiraga slaughter house ma akoi gi plain gi area haibadi heart of the city da gi haidu oga sarba matam bi da slaughter house tu de yen tara gi da yen manga gi da puruga slaughter to ruga yon ba se masimasu yamna achobo problem amani manipur da adubu aigi opinion ama pijo haiba taragadi present situation da akoi gi chicken ga yombiri ba kangbu sing sina moina hat matam da hojikan da karmai to gebu makoi khulai khra sinare matu karmai na phoini karmai to na ising asaba da lupthokani karmai to na sanga ji hathoktingi mamanda karmai na thongani haiba gum moina maintain to buleire masi highly appreciable ne lojai sir aigi opinion da maramdi
ngasagi ikoi slaughter housing acte establish tawraganda how far maduna effective oigani atrago oiroi habi question si yam lakhre haijari bako adigi for example ngasagi chicken dagi kitang lapthoga akoi mu yengchi ko san kak pa haira siaba Manipur da Imphal areas da sanji kyam kakke sini sanji kyam kakke adu san kakke doriba mi sina sanji natraga hamengji porku matam bidaida porkadoriba sa sansi leres haibidi sansing natragana sasing asi pothana bgidamakta mafam ama leigani shang ama leigani adu hek porpo sa sanji hatpe yade at least yam drabada moise 12 to 48 hours haye no natraga numini di moising che ninthina thamu kamai tong thamu respiratory tract ta mangoda karigi wama tada mangoda harassment pb yaroi magi temperature je normal atmospheric temperature da leigidamni ma air condition da su thambi yaroi yamna hot oibe da su sabna su thambi yaroi hatri gi mamang da ma se ising kaktama pitak pa yagani aduna mangoda ate to pachinja amata pijabe yade ka haiba mayam am leidi there are so many rules and regulations for establishment of slaughterhouse sugumba mayam si leibna maram moidana it is a matter of concern health department dagi veterinary department dagi public dagi aduga sasan kakpi ge doruba singsidagi then cooperation dagi municipal cooperation dagi aikoi mayam se punna phaminaraga karamba makal gi afaba ama torga lingkhatsigi haibase masi I think it will take time matam khara sangi gani adubu it is a matter of study masi study tobagi matam oire aina akoi sarna hangbigi ba wahang sidaida aina amuka na supplement tawgining badi akoi sarna so ngasa haibigre India is the largest country amane akoi di masal suba sinjak chabang ngamdri balance diet in chine chabang ngamdri ba akoi balance diet in chine chabang ngamdaba taraga su chagadru ba chinjak singi manung chidai da protein haibase one of the most important chadraba yadraba poshak amane ba aduna maram moiduna karamba sinjak tagi protein henna phangbang ngamgadage haibase masi akoi yamna nainaba kanaba poshak am oyeba kanagumba miyoi karana akoi sarnaju sa haibigre ko kanagumba miyoi karana malpractice haibu wahi makoi sarna sinagi bido ngasagi haibadi loan na natraga thupna karigumba port khara tawraga hormone bizar na chawkhala e hormone bizar budagi kedoroba adugumba yen du charu budagi ichai chu singsi da retain tawna kyam phagadagi haibu question je akoina hangi aina ju hangi what type of hormone karma makrangi hormone no bizari je mayamadi pangai da haiba kari hormone no maming na kari ko wi haibase kanagumba matana mase proof tawba ngamdaba adubu food safety gi maike digi haijo haiba taragadi hormone du check tawba natragana antibiotic to check tawnabagi aikoida madugi right ti leite aikoida leribidi kaino chinjak oina semdu oba matungda chinjak oina sadu oba matung jidaida aikoina parameters khara lei under the food safety regulations 2011 gi makada parameters sing adudi kari kari no microbiological check to na malaysia haiba microbiological checking jida kari kari tawi total plate count haiba tawi E. coli salmonella streptococcus aureus clostridium perfringens clostridium botulinum haiba asina singba singa se tawi asigi matakta se ken food oina haibadi pack toraga lakpa matam dadi yeast and mold adagi listeria monocytogenes asina singba singje tawi karigino hariba mahik singa se masi that is directly related with hygiene sembi ga doriba thongbi ga doriba semiba sasan semiba chicken sembiriba amadi thong ga doriba thongbiriba mi masa makse masi akoi ji mari leinei haijariba say for example madu chicken du ngasai gi akoi sarna ngasai takpi ki ba broiler oigera layer oigera whatever it may be oining badu oi just know ba ko masi charu kan si da khangudana within 48 hours ki manungumba akoi gi diarrhea tawri na khalasi diarrhea means khonghamba loose motion adu argati masi kari dagi no na akoi na thigat pe yai thigat pa matami da mana chari ba chinja te mayam sing da ai haijara ro say for example meat charu budi oire na khalba taragadi that may be due to of salmonella na oibi yai adudi salmonella kari na tholi that means not properly cook ningthi na thong da not properly boil ningthi na sahun da then atopa amana mana madu warm oina hek thongba loibaga sana chadabadagi madu ingdarakpadagi contamination tawba asum sidagi factor oi then some matters say like ekoi clostridium gumba
Staphylococcus kumba karigumba se masi mosi yam toxic oigan po lamani aduna akoi aina mayam da ngasi gi khanane na basi gi khudong chaba lawraga ai karigum tang sar mayam pun makyo na ai haijege ko sanga bu thongbiraba mamut tana dingthina 100 degree celsius mak yogdaga su properly boil torba cook torba sinjak se masi aina hayeng chana na bani hojikti sar akoi thonga matung da refrigerator hapada hainabi yam leire haijeri ba aro haiba hainabi se masi kari haige bu thong or matung gi de ingdalaba matung gi da kedoge bu 2 to 6 degree celsius ki degree celsius ta leiba refrigerator is da masi thambiyo haya masi rule na haibani ko koi thongda bani then ani shubada now nunga laga koi chaba tarieba mayam na hairi ngarian chaba na sariam tong nei ko whether ngarian chaba is good or bad question this dani lakaduri se I would like to discuss particularly this staphylococcus particularly akoina yen gumba kari gumba thongdana tawruba daragadi thongiba poche ngarian charuragadi ma se asagi staphylococcus se positive oibi yari ne masi de kamai to no positive oibi yari no aikoi gi charuraga thawraga khabai degi kotpa khutna hapchan ba kosa hojinga je hek patra ma de patra ma that may be the chance of contamination highly contaminated tawna bagi machak amani hariba maduna contaminate tawraga ngasai gi akoina thongriba chicken freeze hapchan ribe posak se until and unless proper temperature the ningthina cook to the targadi again that may causes health hazard that may causes different types of diseases masi shoidan lakane masina aikoine school da college da public da adigi sa akoi gi athong ba chinjang yon bi ba ipai cha ichini no mayam le ba singse masi akoina food safety gi mihut amu oina akoina chatpa matam da akoina aware he to jeye mayam ne aremba potche kadai da thambi karmaina thamgani adudi anyway ngasi thongba poni moina haire aduragadi hayeng di no yonge na khalibra khandabra khara mana khumi sa ai koi masi horen dang che ichai chu mayam no cha thoru dum ni hai khara mana hai moina pariam na hai du no su kilo mari lemkhala abdi ani lemkhala abdi ahum lemkhala abdi at least they should keep somewhere foidana thammani madu ai koi no uraga khangjil laga ai koi no moide advice pi ba hayeng ne na koi na thongi ba potche cha thokhradi yam phare karigum cha thu hogdaba taragadi ne noina thongbu matam da ne noina hojik sida mai ama mairi ama piraga slowly and steadily hit tawbse masini yade ko you should cook it properly ningthina cook tawgudabani ko natragadi aina sai mathakta panjagriba mahik singse particularly staphylococcus aureus kumba pertussis kumba se masi sathi ba posak ne ba mana toxin oine legragadi even boil tawru matungi da magi bacteria halagasu toxin will retain toxin didi sadu da dum yawga leungne ba if it is absorbed after consumption, that may also causes different types of diseases. Sangagi marakta step some na harabata samolina li haradi madu mukhar lai hajariba e coli ni haragadi madu khar lai e coli ga hariba samolina ga harisidi proper cook tong matamda naturally that should kill it aduna ekoi gi food safety gi mai kai gi di awareness pi basini awareness se ekoi ne yondge wa ai sa da na sa hajagre ko ekoi moi bu license ma issue to gu matamda registration sarder issue to gu matamda ekoi properly moi bu understand tong na bo hone number 1 point number 2 point yolibe isini now sing se ekoi hygiene ne bisi karino कोलोरन होने खाबेना अदगी दे अमदा मु हापचलनी अदगी दे मोइन फ्रीज दे हापचलनी कोटम मतम बि दजु 99.9% of contamination ja adu lei ni sa aduna masi yadi ko once you keep in the freeze then you should cook it properly for the next use haibe se sar koi moida advice pijari bane aduna sigumba awareness program se ekoi hajuk tawi masi ekoi chumna gi food business operators sing che tawdabada natana marak marakta ekoi ne school da college da ekoi sabhe mayam satsai awareness program mayam su tawi masi Manipur gi kachin ko athungna mai magi district level da dior leiba sing aduga food safety officer sing ekoi na su instruction moi de pi aduga hariba sing se ekoi hoji maki oina di satharaga adumak lai hain ai pakum ji pijagi adumuk lai marone yam kum thiro ga di yam section ninge aduga yam na su section ba su mathau ta ba aduga yam su kininge su adum oi ba karim kan da khoi share sing che hojik tawo hojik ujan thambi ba wafam du yenguraga di adum akoi na pangthok tana lak pai tai sam sam nai kan da freeze thame ngaren phame haure du dum cha ba nongal ga muk thong bu du di oja bojen ngaren pa min na thong do budri pa moi do ne ba
ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤꯝ ꯁꯣꯛꯇ꯭ꯔꯤ ꯁꯣꯛꯇꯕꯁꯤꯅ ꯑꯣꯏꯇꯥꯏꯌꯦ ꯏꯁꯣꯔꯅ ꯌꯣꯛꯄꯅꯦꯅꯦ ꯑꯩꯈꯣꯏ ꯂꯥꯁꯁꯦ ꯍꯥꯏꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯦꯟꯁꯤꯡ ꯀꯔꯤꯁꯤꯡ ꯀꯛꯄꯤꯔꯤꯕ ꯑꯗꯒꯤ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒ ꯂꯥꯏꯁꯦꯟꯁ ꯐꯪꯉꯝꯗꯥꯏ ꯐꯥꯎꯗꯗꯤ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯂꯥꯏꯁꯦꯟꯁ ꯐꯪꯗꯣꯔꯤꯃꯤꯅ ꯃꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯂꯥꯏꯁꯦꯟꯁ ꯐꯪꯗꯕꯒꯤ ꯐꯤꯕꯝ ꯂꯩꯕꯅꯤ나 ꯑꯗꯨꯕꯨ ꯂꯥꯏꯁꯦꯟꯁ ꯐꯪꯈ꯭ꯔ ꯃꯇꯨꯡ ꯅꯠꯇ꯭ꯔꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯪꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯃꯗꯨꯋꯥꯏꯗꯨ ꯀꯌꯥꯝ ꯉꯥꯛꯅ ꯆꯠꯄ ꯑꯩꯁꯨ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯔꯦ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ ꯂꯥꯛꯆꯕꯁꯤ ꯑꯣꯖꯥ ꯑꯩ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯔꯨꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯛꯄꯁꯤ ꯃꯤꯠꯃꯥꯏ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯈꯟꯊꯃꯤꯟꯅꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟꯃꯤꯟꯅꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗꯣꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯕꯁꯦ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯈꯥꯕ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯣꯔꯃꯣꯟ ꯁꯤꯖꯤꯟꯅꯕꯁꯦ ꯐꯨꯗ ꯁꯦꯐꯇꯤꯒꯤꯁꯨ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯗꯤ ꯄꯤꯔꯤ ꯑꯗꯨꯋꯥꯏꯗꯨꯗ ꯀꯥꯟꯁꯤꯟꯕ ꯌꯥꯕ ꯑꯗꯨꯒ ꯀꯥꯟꯁꯤꯟꯕꯁꯨ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯍꯥꯏꯗꯤ ꯊꯤꯖꯤꯟꯕꯗ ꯄꯤꯗꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯂꯥꯛꯄꯅꯤꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯏ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯃꯤꯠꯅ ꯎꯕꯗꯗꯤ ꯎꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯕꯦꯛꯗꯣꯔꯗ ꯎꯗ꯭ꯔꯤꯉꯩꯗ ꯀꯌꯥꯝꯅ ꯇꯧꯕ ꯍꯥꯏꯁꯦ ꯌꯦꯡꯕꯤꯔꯒꯗꯤ ꯎꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯦꯔꯤꯌꯥ ꯑꯃꯁꯨ ꯂꯩꯗꯣꯔꯤꯕꯅꯤꯀꯣ ꯎꯔꯒ ꯍꯥꯏꯕꯕꯨꯗꯤ ꯎꯗ꯭ꯔꯤꯉꯩꯗ ꯐꯥꯎꯕꯗꯨꯅꯁꯨ ꯐꯕ ꯑꯃꯗꯤ ꯂꯩꯗꯣꯔꯤꯅꯦꯕ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯦ ꯉꯔꯥꯡꯒꯤ ꯄꯥꯎꯈꯨꯝꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯐꯪꯕꯤꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯦꯛꯁꯟ ꯂꯧꯕ ꯍꯥꯏꯁꯤꯅ ꯍꯦꯟꯅ ꯐꯩꯀꯣ ꯊꯧꯗꯣꯛ ꯑꯃ ꯀꯥꯞꯁꯟꯈ꯭ꯔꯦ ꯃꯗꯨ ꯀꯥꯞꯁꯜꯂꯨꯕꯗꯒꯤ ꯆꯥꯔꯨꯕꯗꯒꯤ ꯅꯥꯔꯦ ꯍꯥꯏꯔꯒ ꯑꯀꯥꯞꯄ ꯃꯤꯗꯨ ꯀꯅꯥꯅꯣꯅ ꯊꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯥꯞꯇ꯭ꯔꯤꯉꯩ ꯊꯤꯍꯧ ꯐꯗꯣꯔꯤꯅꯦꯕ ꯀꯗꯥꯏꯐꯥꯎ ꯆꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯣꯔꯤꯒꯦ ꯁꯤꯅꯤ ꯃꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤ ꯒꯣꯔꯃꯦꯟꯠꯀꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯧꯈꯠꯀꯅꯤ ꯍꯧꯖꯤꯛꯁꯨ ꯂꯧꯈꯠꯇꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁ꯭ꯇꯦꯠꯁꯤꯗꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯃꯁꯤꯅ ꯑꯦꯅꯤ ꯇꯥꯏꯞ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯑꯗꯒꯤ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯛꯏ ꯏꯚꯟ ꯗ꯭ꯔꯒꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯒꯣꯔꯃꯦꯟꯅꯗꯤ ꯊꯤꯡꯉꯤꯕꯅꯤ ꯑꯗꯒꯤ ꯌꯨꯁꯤꯁꯨ ꯊꯤꯡꯉꯤꯕꯅꯤ ꯌꯨ ꯊꯤꯡꯉꯤꯕ ꯃꯤꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯊꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯏ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯔꯃꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯆꯤꯅꯥꯅ ꯁꯥꯕꯅꯤꯒ ꯍꯥꯏꯅꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯊꯦꯡꯅꯕ ꯈꯦꯂꯟꯗ꯭ꯔꯤꯁꯤ ꯉꯁꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯌꯣꯟꯅꯩꯗꯤ ꯉꯁꯤ ꯀꯥꯞꯄꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯁꯤꯗꯤ ꯃꯌꯥꯝ ꯁꯥꯡꯗꯣꯛꯑꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯆꯤꯛꯀꯟ ꯄꯣꯛꯇ ꯃꯤꯠꯇ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯗꯨꯝ ꯅꯩꯅꯔꯤ ꯉꯁꯤꯒꯤꯗꯕꯨꯗꯤ ꯑꯗꯨꯕꯨ ꯈꯥꯃꯦꯟꯗ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯥꯞꯄꯒ ꯍꯌꯦꯡ ꯁꯥꯡꯗꯣꯛꯍꯟꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯀꯤ ꯍꯪꯒꯥꯝ ꯅꯨꯡꯒꯥꯝ ꯆꯥꯕꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯔꯛꯏꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯁꯤ ꯕ꯭ꯔꯣꯏꯂꯔ ꯌꯦꯟ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯆꯨꯝꯅ ꯕ꯭ꯔꯣꯏꯂꯔ ꯌꯦꯟꯗꯨꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯩ ꯋꯥꯅꯤ ꯃꯁꯤ ꯕ꯭ꯔꯣꯏꯂꯔ ꯌꯦꯟ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯌꯣꯛꯄꯤꯔꯤꯕꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯀꯥꯏꯅꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯅ ꯊꯝꯕꯤꯈ꯭रे ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯈ꯭रे ꯃꯔꯝꯗꯤ ꯃꯁꯤꯗ ꯆꯤꯛꯀꯟꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯐꯕꯅꯤ ꯑꯗꯨ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯅ ꯑꯣꯛꯁꯤ ꯌꯣꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄꯤ ꯍꯨꯝꯅꯤ ꯁꯨꯕꯁꯤꯗ ꯋꯦꯠꯁꯤ ꯌꯥꯝ ꯍꯦꯟꯒꯠꯍꯟꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯨ ꯊꯦꯡꯅꯈ꯭रे ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅꯗꯤ ꯉꯁꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯨꯕꯅꯤꯅ ꯁꯨꯝꯕꯒꯤ ꯏ ꯄꯥꯎꯁꯦ ꯅꯨꯡꯇꯤꯒꯤ ꯇꯠꯇꯅ ꯃꯤꯁꯦ ꯅꯣꯡꯃꯒꯤ ꯃꯤꯁꯦ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯎꯅꯕꯅꯤꯅ ꯃꯁꯤꯒꯤ ꯏ ꯄꯥꯎꯁꯦ ꯑꯩꯈꯣꯏꯗ ꯂꯣꯏ ꯐꯪꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯊꯣꯛꯏ ꯑꯩꯈꯣꯏꯗ ꯉꯁꯤꯃꯛ ꯎꯅꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯅ ꯑꯁꯣꯏꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯤ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯕꯨ ꯅꯤꯇꯤ ꯅꯤꯌꯣꯝꯗꯨꯗꯤ ꯂꯣꯏꯅ ꯆꯠꯇꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯧꯕ ꯌꯥꯕꯗꯤ ꯑꯗꯨم ꯇꯧꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯁꯦꯟꯗꯣꯡꯗꯨ ꯍꯦꯟꯅ ꯂꯩꯅꯅꯕ ꯃꯁꯤ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯉꯁꯤꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯂꯣꯏꯅ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗꯁꯨ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯂꯥꯛꯈ꯭रे ꯆꯤꯟꯖꯥꯛ ꯂꯣꯏꯔꯤꯕ ꯃꯣꯏꯁꯨ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯂꯥꯛꯈ꯭रे ꯃꯁꯤ ꯆꯥꯔꯒ ꯃꯤꯉꯣꯟꯗ ꯁꯣꯛꯄ ꯁꯣꯛꯇꯕꯗꯨ ꯀꯔꯤꯝꯇ ꯈꯟꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯞꯄꯒ ꯍꯌꯦꯡ ꯁꯦꯟꯗꯣꯡ ꯐꯪꯉ ꯂꯣꯏꯔꯦ ꯍꯌꯦꯡ ꯋꯦꯠ ꯂꯩꯔ ꯂꯣꯏꯔꯦ ꯔꯣꯝꯗ ꯂꯣꯏ ꯆꯠꯅꯈꯤꯕꯁꯤꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯇꯝ ꯑꯃꯁꯤ ꯑꯣꯏꯔꯕ ꯒꯣꯔꯃꯦꯟꯅꯕꯨꯗꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯈꯪꯉꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯑꯦꯋꯦꯌꯔ ꯑꯣꯏꯔꯀꯥꯟꯗ ꯏꯗꯨꯀꯦꯇꯦꯠ ꯑꯣꯏꯔꯀꯥꯟꯗꯗꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯎꯖꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯗ ꯁꯣꯏꯔꯛꯏꯕ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯗ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯝꯇ ꯉꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯀꯟꯇꯥꯃꯤꯅꯦꯇꯦꯠ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯈꯥꯕꯅꯁꯨ ꯊꯝꯕꯤꯈ꯭रे ꯃꯗꯨꯃ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯦ ꯇꯠꯇꯅ ꯑꯩ ꯈꯨꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯤꯛꯀꯤ ꯍꯦꯗ ꯀ꯭ꯋꯥꯇꯔꯅꯦꯕ ꯑꯩ ꯈꯨꯠꯁꯤ ꯑꯗꯣ ꯃꯁꯤꯗ ꯆꯤꯡꯉꯤꯕ ꯈꯨꯕꯥꯛ ꯃꯌꯦꯛꯁꯦ ꯃꯍꯤꯛꯀꯤ ꯂꯩꯐꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯁꯤ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯈꯪꯉꯛꯑꯀꯥꯟꯗ ꯑꯩꯁꯨ ꯑꯞ ꯇꯨ 2002 ꯑꯗꯨꯋꯥꯏꯗꯒꯤ ꯈꯪꯉꯛꯄꯅꯤ ꯑꯩꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯈꯨꯠꯁꯤ ꯁꯨꯃꯥꯏꯅ ꯆꯨꯞ ꯍꯦꯛꯇ ꯏꯁꯤꯡꯗ ꯎꯁꯣꯞ ꯑꯃ ꯆꯥꯔꯁꯨ ꯏꯁꯤꯡ ꯒ꯭ꯂꯥꯁꯇ ꯆꯨꯞꯇ ꯂꯨꯞꯄꯒ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯒ ꯆꯣꯠꯍꯜꯂꯒ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯑꯝꯃꯒꯦꯕꯨ ꯑꯩꯅ ꯈꯪꯉꯛꯄꯗ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯄꯣꯟꯅ ꯑꯦꯅꯤ ꯆꯥ ꯊꯛꯑꯝꯗꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯝꯗꯥꯏ ꯈꯨꯠ ꯍꯥꯝꯗꯥꯏꯁꯦ ꯁꯥꯄꯣꯟꯅ ꯑꯩ ꯐꯖꯅ ꯍꯥꯝꯖꯔꯦ ꯃꯗꯨꯗꯒꯤ ꯉꯁꯤꯐꯥꯎꯁꯦ ꯑꯩ 15 years ꯑꯩ ꯂꯣꯛ ꯊꯨꯡꯉꯛꯈꯤꯗ꯭ꯔꯦ
ꯍꯥꯟꯅꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯁꯦ ꯆꯍꯤ ꯑꯃꯗ ꯂꯣꯛ ꯃꯔꯤꯔꯛ ꯊꯨꯡꯉꯒ ꯐꯕ ꯃꯇꯝꯗ ꯊꯥ ꯑꯅꯤ ꯆꯪꯉꯝꯃꯦ ꯂꯣꯛ ꯑꯃꯨꯛ ꯊꯨꯡꯈꯤꯕꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯉꯛꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯑꯦꯗꯚꯥꯏꯁ ꯇꯧꯕꯁꯦ ꯑꯩ ꯈꯨꯠ ꯍꯥꯝꯗꯣꯛꯑ ꯁꯥꯄꯣꯟꯅ ꯈꯨꯠ ꯍꯥꯝꯗꯣꯛꯑ ꯆꯥꯎ ꯁꯥꯄꯣꯟꯅ ꯈꯨꯠ ꯍꯥꯝꯗꯣꯛꯑ ꯆꯥꯎ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯚꯣꯠꯀꯤ ꯋꯥ ꯉꯥꯡꯕꯗ ꯍꯦꯟꯗꯣꯛꯇꯅ ꯃꯁꯤ ꯑꯣꯏꯅ ꯉꯥꯡꯉꯛꯑꯕꯅꯤ ꯑꯗ ꯀꯔꯤꯒꯤꯅꯣꯗ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯉꯁꯥꯏ ꯈꯨꯠꯁꯤꯗ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯣꯖꯥꯒ ꯑꯩꯒ ꯑꯣꯖꯥ ꯆꯥꯎꯕ ꯈꯨꯠ ꯁꯣꯛꯅꯔꯛꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯗꯣ ꯑꯣꯖꯥ ꯆꯥꯎꯕꯗ ꯀꯔꯤ ꯂꯩꯅꯥ ꯀꯔꯤ ꯃꯍꯤꯛ ꯅꯠꯇ꯭ꯔ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯀꯔꯤ ꯄꯛꯏꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯈꯨꯠ ꯍꯥꯝꯗꯣꯛꯑ ꯆꯥꯔꯕ ꯃꯗꯨꯃ ꯄꯨꯔꯥ ꯁꯦꯞ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡ ꯕ꯭ꯔꯦꯛꯐꯥꯁ ꯆꯤꯟꯁꯤꯗ ꯍꯦꯛ ꯊꯦꯡꯕ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯁꯤꯃꯛꯅ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ ꯇꯛꯂꯥꯎ ꯊꯦꯡꯉꯨꯕꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯍꯛꯊꯤ ꯈꯜꯂꯛꯑꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯛꯁꯦ ꯃꯁꯤ ꯖꯔ ꯁꯟꯗꯣꯛꯑꯒ ꯍꯦꯛꯇ ꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯅ ꯃꯁꯤ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯏꯁꯥ ꯏꯁꯥꯅꯁꯨ ꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯌꯥꯝ ꯊꯤꯅ ꯑꯍꯣꯡꯕꯁꯤ ꯂꯥꯛꯑꯒꯦꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯈ꯭ꯔꯦ ꯍꯣꯡꯉꯦꯗꯤ ꯆꯍꯤ 5 ꯑꯁꯤꯗ ꯄ꯭ꯔꯃꯥꯟ ꯑꯩꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯅ ꯃꯁꯤꯒꯤ ꯌꯨꯝꯐꯝꯁꯤ ꯆꯞ ꯆꯥꯔꯦ ꯃꯁꯤ ꯌꯨꯝꯁꯦ ꯑꯩ ꯂꯩꯔꯗꯧꯅꯦꯅ ꯐꯖꯅ ꯂꯩꯉꯣꯏ ꯆꯥꯝꯗꯅ ꯕꯦꯂꯥꯝꯕꯥꯇꯤ ꯍꯥꯞꯇꯅ ꯑꯩ ꯌꯥꯎꯅ ꯁꯪꯉꯒ ꯂꯩꯕ ꯌꯨꯝꯁꯦ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯦꯛꯇ ꯂꯩꯌꯨ ꯌꯥꯗ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯆꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯁꯦ ꯊꯨꯅ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯆꯦꯟꯁꯦ ꯌꯥꯝ ꯊꯨꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯦꯛꯁꯤꯟꯅ ꯉꯁꯤ ꯆꯤꯟꯖꯥꯛ ꯑꯃ ꯆꯦꯛꯁꯤꯟꯅ ꯇꯧꯕꯁꯦ ꯃꯊꯪꯗ ꯑꯇꯣꯞꯄ ꯑꯍꯣꯡꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯑꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕꯁꯦ ꯃꯁꯤꯁꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯦꯡꯅꯗꯣꯔꯤꯁꯦ ꯐꯥꯔꯁ ꯆꯦꯟꯖꯤꯡꯁꯦ ꯌꯥꯝ ꯂꯩꯕ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯇꯝꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯈꯣꯡꯂꯥꯝ ꯄꯤꯊꯛꯀꯗꯧꯕꯅꯦ ꯁꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯝꯗ꯭ꯔꯤꯌꯦ ꯇꯤꯚꯤꯗ ꯔꯦꯗꯤꯑꯣꯗ ꯍꯥꯏꯔꯝꯗ꯭ꯔꯤꯌꯦ 1992ꯒꯤ ꯑꯗꯨꯋꯥꯏꯁꯦ ꯃꯇꯝꯗꯨꯗ ꯑꯃꯨꯜ ꯁꯪꯒꯣꯝꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯑꯃꯨꯜꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯄꯁꯦ ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯐꯩꯅ ꯍꯥꯏꯔꯝꯃꯦꯕ ꯃꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯁꯤ ꯄꯨꯅꯦꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯏꯗꯨꯀꯦꯇꯦꯗ ꯑꯣꯏꯅ ꯊꯣꯔꯛꯑꯝꯃꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯅ ꯊꯣꯔꯛꯑꯝꯃꯦ ꯁꯥꯗꯅ ꯑꯩꯈꯣꯏ ꯃꯗꯨ ꯄꯤꯊꯛꯎꯗꯅ ꯈꯔ ꯂꯩꯔꯒꯗꯤꯀꯣ ꯃꯃꯥꯒꯤ ꯈꯣꯡꯂꯥꯝ ꯄꯤꯊꯛꯀꯗꯧꯅꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯄꯤꯊꯛꯍꯧꯈꯤꯗꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯪꯒꯣꯝ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯍꯧꯗꯕꯅ ꯉꯁꯤ ꯃꯥꯅ ꯃꯥꯏ ꯃꯁꯥꯁꯤ ꯅꯣꯏꯈꯠꯇꯅ BP ꯂꯩꯔꯤꯁꯤꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯤꯖꯤꯟꯕ ꯑꯗꯨꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄ ꯒꯥꯏꯁꯦ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯣꯔꯁꯤ ꯌꯥꯝ ꯐꯖꯕ ꯑꯥꯔꯀꯤꯇꯦꯛꯅꯤ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯇꯁꯦꯡꯃꯛꯁꯨ ꯏꯁꯣꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛ ꯑꯐꯥꯎꯕꯅꯦꯕ ꯉꯁꯤ ꯃꯥꯅ ꯊꯝꯃꯝꯃꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕꯗꯩꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯃꯥꯃꯛꯇꯤ ꯑꯥꯔꯀꯤꯇꯦꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ JCB ꯁꯥꯕ ꯍꯥꯏꯔꯣꯅꯦ JCBꯁꯤ ꯀꯩꯒꯤ ꯃꯌꯥꯁꯤꯒꯤ ꯁꯔꯨꯁꯤꯗꯩ ꯂꯧꯔ ꯁꯥꯔꯛꯏꯅꯦꯕ ꯀꯔꯝꯍꯥꯏꯅ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯌꯦꯡꯉꯨꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯥꯏꯍꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯂꯧꯕꯨꯛꯇ ꯃꯍꯧꯁꯥ ꯂꯩꯖꯔꯝꯕ ꯇꯤꯜ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏ ꯏꯟꯗ꯭ꯔꯤꯟꯁꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗ ꯑꯩ ꯊꯦꯡꯅꯔꯦ ꯉꯁꯥꯏ DTT ꯒꯥꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯎꯕꯅ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤꯁꯨ ꯆꯍꯤ ꯀꯌꯥ ꯂꯩꯕ ꯑꯩꯈꯣꯏ ꯀꯣꯛꯇꯕ ꯍꯤꯗꯥꯛꯅꯦꯕ ꯑꯗꯨꯅ ꯃꯍꯧꯁꯥ ꯏꯟꯗ꯭ꯔꯤꯟꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯧ ꯎꯔꯛꯄ ꯃꯇꯝꯗ ꯏꯟꯗ꯭ꯔꯤꯟꯁꯤ ꯆꯥꯏꯌꯦ ꯑꯗꯨꯅ ꯏꯟꯗ꯭ꯔꯤꯟꯁꯤ ꯆꯥꯏꯀꯥꯟꯗ ꯉꯥ ꯂꯣꯏ ꯁꯤꯔꯦ ꯇꯤꯟꯁꯨ ꯂꯣꯏ ꯁꯤꯔꯦ ꯑꯩ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗ ꯁꯤꯈꯤꯕ ꯉꯥꯗ ꯑꯃꯨꯛ ꯎꯆꯦꯛꯅ ꯆꯥꯔꯒ ꯎꯆꯦꯛꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯑꯗ ꯂꯧꯕꯨꯛꯇ ꯇꯥꯔꯛꯏꯕ ꯇꯤꯟꯁꯤ ꯎꯆꯦꯛꯅ ꯆꯥꯊꯣꯛꯀꯗꯧꯅꯦꯕ ꯎꯆꯦꯛꯀꯤꯗꯤ ꯃꯆꯤꯟꯖꯥꯛꯅꯦꯕ ꯇꯤꯟ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯗ ꯁꯟꯗꯣꯛꯄ ꯉꯝꯕ ꯇꯤꯟ ꯂꯧ ꯃꯥꯡꯍꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯥꯡꯍꯜꯂꯤꯁꯦ ꯎꯆꯦꯛ ꯆꯔꯣꯏ ꯈꯣꯏꯅꯤꯡ ꯀ꯭ꯋꯥꯛꯀꯤꯗꯤ ꯃꯆꯤꯟꯖꯥꯛꯅꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯤꯜ ꯍꯤꯗꯥꯛ ꯆꯥꯏꯔꯨꯕꯗꯨꯅ ꯆꯥꯔꯀꯥꯟꯗ ꯃꯣꯏꯁꯤ ꯁꯤꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯆꯥꯕꯤꯅꯕ ꯀꯩꯅꯣꯁꯤ ꯂꯩꯇ꯭ꯔꯦꯕ ꯇꯤꯟꯁꯤꯡꯁꯤ ꯆꯥꯕꯤꯅꯕꯁꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯀꯥꯟꯗꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯣꯔꯁꯤꯅ ꯊꯝꯃꯝꯃꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯕ ꯎꯆꯦꯛꯁꯨ ꯁꯤꯍꯟꯕ ꯌꯥꯗꯕ ꯎꯁꯨ ꯌꯥꯟꯊꯠꯄ ꯌꯥꯗꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯨ ꯃꯣꯠꯍꯟꯕ ꯌꯥꯗꯕ ꯆꯤꯡꯒꯁꯤꯗ ꯁꯦꯝꯃꯝꯃꯤꯕ ꯃꯑꯣꯡ ꯃꯌꯥꯝ ꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯏꯁꯣꯔꯅ ꯊꯝꯃꯝꯃꯤꯁꯦ ꯍꯤꯃꯥꯂꯣꯏꯗ ꯎꯜ ꯑꯣꯏꯅ ꯅꯞꯍꯜꯂꯝꯃꯦ ꯃꯊꯛꯇ ꯅꯣꯡ ꯑꯣꯏꯅ ꯅꯞꯍꯜꯂꯝꯃꯦ ꯆꯤꯡꯅꯨꯡꯗ ꯆꯤꯡꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯁꯦ ꯄꯨꯈ꯭ꯔꯤꯅꯤ ꯂꯩꯔꯤꯁꯦ ꯃꯁꯤꯅ ꯇꯞ ꯇꯞ ꯅꯣꯡ ꯍꯥꯀꯥꯟ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯛꯏꯁꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯊꯤꯖꯤꯜꯂꯨꯔꯀꯥꯟꯗꯀꯣ ꯉꯁꯤ ꯑꯩꯅ ꯈꯪꯉꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕꯅꯅꯤꯀꯣ ꯏꯁꯣꯔꯁꯦ ꯑꯉꯛꯄ ꯑꯥꯔꯀꯤꯇꯦꯛ ꯑꯃꯅꯤꯀꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯑꯗꯣ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯈꯣꯡꯖꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯔꯣꯝꯗ ꯇꯥꯟꯅꯔꯛꯈꯤꯗꯅ ꯃꯗꯨ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯑꯩꯈꯣꯏ ꯀꯥꯎꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯑꯥꯔꯀꯤꯇꯦꯛꯁꯦ ꯀꯥꯎꯈ꯭ꯔꯦ ꯃꯗꯨ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯅ ꯃꯥꯏ ꯄꯥꯛꯑ ꯂꯣꯏꯔꯦ ꯂꯧꯃꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯦ ꯀꯌꯥꯝ ꯆꯥꯡ ꯆꯥꯏꯒꯗꯒꯦ ꯁꯤ ꯒꯣꯔꯃꯦꯟꯒꯤꯗꯤ ꯔꯨꯜ ꯐꯖꯅ ꯄꯤꯔꯤ ꯉꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯅꯧꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤꯁꯨ ꯑꯅꯧꯕ ꯔꯨꯜ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯆꯤꯟꯖꯥꯛꯇ ꯌꯦꯡꯁꯤꯟꯅꯕ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯂꯨꯔꯤꯕꯗꯤ ꯊꯨꯒꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅꯦꯕ ꯑꯗꯣ ꯊꯨꯒꯥꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯀꯔꯤꯒꯤ ꯊꯨꯒꯥꯏꯔꯤꯅꯣ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯀꯥꯟꯗꯗꯤ ꯃꯥꯁꯤ ꯊꯨꯒꯥꯏꯅꯤꯡꯉꯛꯑꯣꯏꯗꯧꯕ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯏꯁꯥꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯎ ꯌꯥꯜꯂꯛꯄꯗ ꯑꯩꯁꯤ ꯅꯝꯕꯔ 1ꯅꯤ ꯃꯩꯇꯩ ꯃꯆꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯑꯩꯅꯦꯕ ꯎ ꯌꯥꯟꯊꯠꯄꯁꯦ ꯑꯩꯅꯤ ꯗꯤꯃꯥꯄꯨꯔꯗ ꯎ ꯏꯍꯣꯟ ꯍꯥꯟꯅ ꯌꯣꯜꯂꯨꯕ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯩꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯎꯁꯦ ꯗꯤꯃꯥꯄꯨꯔꯗ ꯌꯣꯜꯂꯤꯕ ꯃꯩꯇꯩ ꯃꯆꯥꯁꯦ ꯑꯩꯅꯦꯕ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯉꯛꯈ꯭ꯔꯦꯕ ꯍꯦꯁ ꯎꯁꯤ ꯌꯥꯟꯕ ꯌꯥꯗꯦ ꯃꯁꯤ ꯌꯥꯜꯂꯨꯕ ꯃꯇꯝꯗ ꯉꯁꯤ ꯅꯣꯡ ꯇꯥꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯎꯔꯛꯄꯗꯅꯦꯕ ꯑꯩꯅ ꯍꯦꯁ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅ ꯑꯔꯨꯕ ꯅꯠꯇꯦ ꯍꯤꯡꯕꯁꯤꯅ ꯑꯔꯨꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯛꯑꯀꯥꯟꯗꯅꯦ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯃꯁꯤ ꯄꯥꯎꯖꯦꯜ ꯄꯤꯔꯛꯏꯁꯦ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯔꯗꯤ ꯄꯨꯝꯅꯃꯛ ꯍꯤꯡꯕꯤꯅꯕꯗꯨꯅꯤ ꯑꯩ ꯍꯤꯡꯍꯧꯕꯗꯨ ꯌꯥꯗꯕ ꯑꯩ ꯍꯤꯡꯍꯧꯕꯁꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯡꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯊꯥꯗꯣꯛꯑꯒ ꯉꯁꯤ ꯌꯣꯟꯕꯤꯔꯤꯕ ꯂꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯅꯅꯦ
ngasi broiler loibiriba loina ok loibiriba sa san loibiraga yoliba mana masing tharaga market yonbidoriba mayam se masina aina habi batel halidak sena sidori sai yum thangna bani mangdori sai gi isa si karoi la kai ni masina manga kanda aingon amona reaction la pa matam dai ko hingmoi ha pa pam sini lakchani ba point chadra ko na government rule phanayam na semaga su khana phanayam taro su madu kan follow to bitrati koi upai leiroi ha bidina ina thamjani se okay u yan thatpa maroina u yan thatpa ki hojik mangjaba adu u yan thatpa maram murkanda kasai gi nongju kari sing sang nairek ta bato hojik ti khanga bani sam dai olang khang biri se adu meroina swai si dane maroina asoi bai se ai na sum tawra asoi bai gi para phane se ngai biro kanagumba kharana soiba to bududagi para dum bhabi yoidno ai isa khodimak sum soige aduga para tamge se matam mangna thabong ni kandi haibni ojabujen hujiki ugi matang do ojan khangbi be re aduga tangai phadradi madoi do ai paisa tan maduna maru oide mayam hingmina maru oi haibagi area se oja ai amukan taga chei aduga role model chu oibi oja aduga maru oina mathangi environment ki kari khana badam tanga tawjabo do oja bujen koi hajerake aduga lakpip tai oja soidana lakchani thank you ai oja kano da oja chawdu lakcharab da maru oina hojik pudi haibadi chumdi evidence ya maru ne so ai da hojik pudi chicken broiler du chawna na chemical pijaba karim kan hormone gi matang bu lakre hojik pudi hormone gi kari gi mit mang da di udri karai rom pijaru wedi khangti haibe area ni ko evidence leiti ne oja sum swai chan dri ne sum leithok pudi ya ga ba manba phawui bran tra kana ma swai se mayam ngang na re mine kari gum soi le ram tai kaina khare na hana thiram badagi khare na thijan bagi area ma leinen phawui bra kari phawui ke masi ai hojiki question si answer tawjidri ngai da please question na sar koi sar honorable MLA na su yam phajaba thought provoking oi bya ba koi introspect oi bya yam phajaba point me ama pe bigre sa oi honor tawje please go ahead tamo da sai gi san koi ok yolom dai da ida kapi khole hai ba ma su kitang pan big hi ba adu madu mak su hack koi na overnight ta ngasi ma kap khraga lu tawga da tawraga magi ok si weight lum ba yani yaro hai ba gi adu gi thoidok pa koi da knowledge is legendary was madu mak su kargumba kapam ba leramba kolam ba thengna bi ba ta ba ke do lerga su koi da sum haibiraga akoi na su dum khangjage madu makti koi da legendary koi na khangje ba da to the base of my belief and knowledge that my haijage dei second nga sai wari si sar nga sai haibi gi ba koi kubak ai substantiate tawjabani ko sar gi kanu da kubak si mai mako ni du ga na tawsi da ai wari ang tang tel lizage sim tang koi english ta bacteria sar ubiquitous hai mahik se everywhere anywhere lei hai aina lijaga doi ba kanu si sai mahik kut ta kai da mayam yabudu gi ni ko akoina college da veterinary college aina tamjarakpa jabalpur sida bacteriology da ihan hanna akoina lab da changma matam da ji jai sarna haibi gi basmaina koi gi oja sina microbiology gi oja sina nangi nakut ta su mahik yaurim ni nakong yoi ni naton yoi ni khut yoi khong di yauri ne sum hai koi science atro moina koina tamu pokol kuduna na practically yeng se na swap ma khoi seme sum proof pam khoi sum tok jabani ko sargi pari tu asai swap la singi swap seme style ware karamana koi gi media agar du na mahik sing se grow tong na ba media ma mai tong an ble madu da koi ai swap am seme nang nakut swap tu semaga sida khunam na nairo na naire la sing do tor nga sai ge agar media du sue madu incubate tor en thang re de amana nang nana kong du da swap tu nana kong du so en mana kong du sue thamme noin tau na ko chang gi body mayam si matang dang so ga hayeng nongal ga si ko study tau si ko bacterian growth tor mo mayam si incubate tor yeng sen nongal kan da bacteria gi colony mayam se si sina du gi mahik tu ni sina harmful na tab ne growth se phajana uba si proof ni ko scientific proof ni adu ai koina pi ngai ta sing dei roi dei ni le kom le nang ole ini le on dok pa khongang gi phibam ja hujik su dum tawri ne ko du isor na ngak thong na ba gi sakti amati immunity koi da pibiri ba immunity ma gi environment du matung immunity se isor su khara sum pibi ba tampum ba da khara nan ba du na khara nan ba du gi arai khara mot pu na khara mot pu du gi mot si haiba bu di na te ngam da bu du gi ni da sai gi kan sai haibi gi ba angang gi khomlang hana pitak ya de na hum sum do mang halami moi angang sing si sauraga leina tina te susceptible loina san haibi gi se chumme bu koi gi han ba hek koi gi san da su dum chap man nei
ꯑꯩꯈꯣꯏ ꯀꯣꯂꯣꯁꯇ꯭ꯔꯝ ꯍꯥꯏꯅ ꯁꯪꯒꯣꯝ ꯃꯃꯥꯒꯤ ꯁꯪꯒꯣꯝꯁꯤꯗ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯞꯇꯥꯃꯨꯛꯁꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯀꯣꯂꯣꯁꯇ꯭ꯔꯝ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤ ꯏꯪꯂꯤꯁꯇ ꯌꯦꯂꯣ ꯑꯣꯏꯔꯕꯁꯦ ꯁꯥ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯦꯟꯇꯤꯕꯣꯗꯤ ꯍꯥꯏꯗꯅ ꯃꯍꯤꯛ ꯃꯀꯣꯏꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯁꯛꯇꯤꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯒ ꯊꯦꯡꯅꯔꯒ ꯈꯖꯤꯛ ꯈꯖꯤꯛ ꯒ꯭ꯔꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯣꯂꯣꯁꯇ꯭ꯔꯝꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯛ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡꯁꯤꯅ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯄ ꯑꯗꯨꯅ ꯑꯗꯨꯒꯤ ꯉꯥꯛꯊꯣꯛꯄꯒꯤ ꯁꯛꯇꯤꯁꯤꯡꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯗ ꯋꯥꯠꯈꯤꯕꯒꯤꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯤꯕ ꯇꯥꯕꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯩ ꯑꯁ ꯃꯣꯏ ꯑꯗꯨ ꯌꯥꯟꯕꯅꯤ ꯃꯣꯏꯗꯨꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯁꯤꯁꯦ ꯌꯥꯖꯩ ꯑꯗ ꯑꯩꯈꯣꯏꯗ ꯐꯥꯎꯖꯕꯁꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯁꯥ ꯁꯟꯒꯤ ꯂꯣꯏꯁꯤꯡꯁꯤ ꯂꯩꯖꯔꯨꯕ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯟ ꯀꯦꯖꯤ 3-4 ꯊꯣꯡꯉꯤ ꯏꯆꯥꯅꯨꯄꯤ ꯕꯥꯔꯗꯦꯒꯤꯅꯦꯅꯀꯣ ꯃꯣꯏ ꯑꯇꯩ ꯃꯌꯥꯝ ꯆꯥꯖꯩ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯖꯩ ꯅꯟ ꯚꯦꯖꯤꯇꯦꯔꯤꯌꯥꯟꯅꯤꯅ ꯃꯗꯨꯒꯤ ꯑꯦꯂꯥꯔꯃꯤꯡ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩ ꯇꯣꯛꯀꯗꯕꯅꯤ ꯑꯩ ꯆꯥꯔꯣꯏꯗꯕꯅꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕꯩꯁꯤꯗꯤ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯍꯩꯁꯤꯡꯗ꯭ꯔꯒꯗꯤ ꯄꯨꯂꯤꯁꯇꯒꯤ ꯍꯨꯔꯥꯟꯕꯅ ꯍꯦꯟꯅ ꯍꯩꯁꯤꯡꯗ꯭ꯔꯒꯗꯤ ꯍꯨꯔꯥꯟꯕ ꯊꯣꯛꯑꯣꯏ ꯍꯨꯔꯥꯟꯕꯅ ꯐꯥꯕ ꯉꯝꯗꯕ ꯃꯄꯨꯅ ꯐꯥꯕ ꯉꯝꯗꯕ ꯍꯨꯔꯥꯟꯕ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯣꯂꯦꯖꯇꯗꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯦꯂꯥꯔꯃꯤꯡꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯤꯖꯤꯟꯃꯤꯟꯅꯕ ꯌꯥꯕ ꯈꯟꯅꯕ ꯌꯥꯕ ꯁꯖꯦꯁꯟ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯄ ꯌꯥꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯕꯤꯕ ꯌꯥꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯍꯣꯔꯃꯣꯟ ꯑꯗꯨ ꯌꯥꯎꯔꯦ ꯄ꯭ꯔꯣꯇꯤꯟ ꯑꯗꯨ ꯌꯥꯎꯔꯦ ꯑꯗꯥ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯄꯣꯠꯇꯨ ꯂꯦꯕꯣꯔꯦꯇꯔꯤꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯟꯗ ꯁꯤꯒꯤ ꯍꯣꯔꯃꯣꯟꯁꯤ ꯒ꯭ꯔꯣꯠ ꯍꯣꯔꯃꯣꯟꯁꯤ ꯁꯤ ꯌꯥꯎꯔꯝꯃꯤꯍꯦ ꯊꯥꯏꯔꯣꯛꯁꯤꯟꯁꯤ ꯌꯥꯎꯔꯝꯃꯤꯍꯦ ꯄ꯭ꯔꯣꯇꯤꯟ ꯑꯁꯨꯛ ꯌꯥꯎꯔꯝꯃꯤ ꯑꯗꯥ ꯌꯥꯎꯔꯝꯃꯤ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦ ꯂꯦꯕ ꯑꯃꯗ ꯊꯥꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯖꯈ꯭ꯔꯦ ꯑꯩꯅ ꯃꯗꯨꯃꯛꯇ ꯑꯩ ꯀ꯭ꯔꯣꯁ ꯇꯧꯖꯔꯣꯏ ꯍꯣꯏ ꯑꯦꯂꯥꯔꯃꯤꯡꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯃꯌꯥꯝ ꯆꯥꯕꯤꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯥꯏꯗꯦ ꯍꯥꯏꯅ ꯂꯧꯖꯩ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯖꯥ ꯆꯥꯎꯕꯅ ꯊꯝꯕꯤꯔꯝꯃꯤꯅ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯂꯨꯝꯗꯣꯏꯅꯤꯀꯣ ꯑꯩ ꯈꯛꯇꯅ ꯂꯣꯏꯅꯃꯛ ꯆꯥꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯆꯥꯎꯕ ꯔꯨꯇꯤꯟ ꯆꯦꯛꯑꯞ ꯍꯥꯏꯇꯥꯏ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯣꯜꯂꯤꯕ ꯈꯣꯠꯂꯤꯁꯤꯡ ꯀꯔꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯁꯥ ꯌꯦꯟ ꯌꯣꯜꯂꯒꯗꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒ ꯈꯔ ꯍꯦꯟꯅ ꯀꯟꯁꯔꯟ ꯇꯧꯔꯕꯅꯤꯅ ꯃꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯅꯕꯒꯤ ꯅꯠꯇꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯔꯨꯇꯤꯟ ꯆꯦꯛꯑꯞ ꯑꯃꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯅꯤ ꯍꯣꯏ ꯍꯨꯔꯥꯟꯕꯒꯤꯅ 10ꯅꯤ ꯃꯄꯨꯒꯤꯅ ꯅꯣꯡꯃꯅꯤ 10ꯅꯤꯗꯨ ꯆꯠꯊꯔꯤꯕ ꯃꯄꯨꯒꯤ ꯅꯣꯡꯃꯗ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯁꯥ ꯁꯟ ꯂꯥꯌꯦꯡꯕꯅꯤ ꯂꯥꯌꯦꯡꯖꯕ ꯌꯦꯟ ꯅꯥꯕ ꯑꯣꯛ ꯅꯥꯕ ꯁꯟ ꯃꯍꯤꯛ ꯃꯀꯣꯏ ꯃꯌꯥꯝ ꯂꯥꯌꯦꯡꯕꯗꯨꯅꯤ ꯉꯁꯥꯏ ꯁ꯭ꯂꯥꯎꯇꯔ ꯍꯥꯏꯕꯁꯤ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁꯀꯤ ꯌꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯏꯝꯐꯥꯜꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯄꯔꯚ꯭ꯌꯨꯗ ꯂꯩꯈ꯭ꯔꯦ ꯃꯣꯏꯒꯤ ꯐꯨꯗ ꯁꯦꯐꯇꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯣꯏ ꯄꯔꯚ꯭ꯌꯨꯗ ꯂꯩꯈ꯭ꯔꯦ ꯃꯣꯏꯅ ꯁꯤ ꯄꯤꯕ ꯑꯗꯨ ꯄꯤꯕ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯌꯥꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯔꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯇ ꯀꯩꯅꯣꯗꯒꯤ ꯑꯦꯔꯣꯗ꯭ꯔꯣꯝꯗꯒꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯁꯝ 20 ꯀꯤꯂꯣꯃꯤꯇꯔꯁ ꯂꯥꯛꯀꯗꯧꯕꯅꯦꯕ ꯁꯦꯋꯦꯌꯥ ꯄꯥꯏꯕ ꯀꯥꯏꯕ ꯈꯣꯠꯄ ꯇꯧꯕꯗꯨꯒꯤ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯔꯚ꯭ꯌꯨ ꯁꯣꯝꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯩ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯗꯨꯒꯤ ꯇꯣꯄꯤꯛ ꯑꯩꯈꯣꯏ ꯀꯟꯁꯔꯟꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯐꯨꯗ ꯁꯦꯐꯇꯤꯔꯣꯝ ꯆꯠꯈꯤꯕꯒꯤ ꯋꯥꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯍꯦꯟꯅꯗꯤ ꯆꯥꯕꯤꯒꯅꯨ ꯍꯦꯟꯅ ꯆꯥꯕꯤꯅꯨ ꯑꯦꯛꯁꯇ꯭ꯔꯤꯝ ꯁꯥꯔ ꯑꯣꯜꯋꯦꯖ ꯕꯦꯠ ꯑꯣꯀꯦ ꯌꯦꯟ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯥꯁꯤꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯪꯒꯥꯝ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯥꯁꯤꯜꯂꯒꯗꯤ ꯐꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯈꯪꯕ ꯎꯕꯤꯕ ꯇꯧꯕꯤꯕ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕ ꯌꯥꯕ ꯇꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯣꯔꯃꯣꯟꯗꯨ ꯌꯥꯎꯏ ꯌꯥꯎꯗꯦ ꯌꯦꯡꯕ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯚ꯭ꯌꯨꯒꯤ ꯋꯥꯡꯃꯗꯅꯤ ꯃꯥꯜ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯝꯃꯒꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯌꯦꯟ ꯁꯥꯁꯤꯡ ꯑꯣꯏꯔꯗꯤ ꯁꯨꯝ ꯌꯦꯡꯉꯤꯁꯤ ꯑꯣꯖꯥ ꯆꯥꯎꯕ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯚꯦꯇꯤꯅꯔꯤꯅ ꯁꯨꯝ ꯈꯟꯈꯤꯕꯗꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯣ ꯐꯥꯔꯦ ꯐꯨꯗ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯐꯨꯗ ꯁꯦꯐꯇꯤꯔꯣꯝꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯤꯕꯅꯤꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯅ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯈꯥꯕ ꯁꯣꯝꯗꯁꯨ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟ ꯑꯃꯨꯛ ꯂꯩꯕ ꯕ꯭ꯔꯣꯖꯦꯟ DRO ꯑꯃꯗꯤ ꯍꯦꯟꯕ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯈꯥꯕ ꯃꯔꯨꯑꯣꯏꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯍꯣꯏ ꯇꯧꯕꯒꯤꯗꯤ ꯉꯁꯥꯏꯒꯤ ꯔꯨꯜꯁ ꯔꯦꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯤ ꯌꯦꯡꯅꯤꯡꯉꯤꯅꯁꯨ ꯑꯩꯅ ꯍꯦꯟꯖꯤꯟꯗꯤ ꯌꯦꯡ ꯌꯥꯗꯕ ꯇꯧꯕꯇꯕꯨ ꯆꯤꯟꯖꯥꯛꯀꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯃꯤꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯇ ꯄꯣꯠꯌꯥꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯀꯦꯃꯤꯀꯦꯜꯁꯤꯡ ꯀꯔꯤꯁꯤꯡ ꯌꯥꯁꯟꯕꯒꯤ ꯋꯥꯐꯝ ꯍꯦꯟꯅ ꯆꯥꯎꯅꯅꯕꯅꯤꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯟꯕꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯝ
खर दी काय काय कयाम चुम न चुम दो न खंग YouTube तो गैदा पंगा काप का तों सुम थेंग दी थेंग दबा होंगई बा लेना थोंगलई बा मयाम सिंग सिदा आइना हाना लेरमिबा रूल सिको तुम रूल दुम चेक तौबदो ngamjala yowjala natra karim kan rules and regulation khara su hapchan ba state na kasum hapsaba ngamba sam na kana do area chu phaubi bra aduga so far food safety overall high kanda chicken khak nataba baroina da phoi su dum di chana ba da phoi se dum nong gi dum chana ba do thu na munam ne da caption be wari adigi mana masing ka caption be wari swai sing je kayam check to wi jano se as a whole loina hoi ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯆꯥꯎꯕꯅ ꯍꯥꯏꯈꯤꯕꯗꯨꯗ ꯑꯩ ꯈꯤꯇꯪ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯆꯍꯧꯒꯦ please go ꯑꯩꯈꯣꯏꯒꯤ ꯔꯤꯒꯥꯔꯗꯤꯡ ꯑꯕꯥꯎꯠ ꯗ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯣꯐ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ hoi ꯃꯁꯤꯒꯤ ꯁꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯦ ꯚꯦꯇꯅꯔꯤꯌꯥꯟꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏ okay ꯃꯔꯝꯗꯤ ꯁꯥ ꯀꯔꯝꯃꯥꯏꯅ ꯀꯛꯀꯅꯤ ꯁꯥꯒꯤ ꯃꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤꯡꯁꯦ ꯗꯥꯏꯔꯦꯛꯂꯤ ꯗꯤꯜ ꯋꯤꯠ ꯗ ꯚꯦꯇꯅꯔꯤꯌꯥꯟꯁꯤꯡꯁꯤꯅ ꯗꯤꯜ ꯇꯧꯏ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯐꯅꯤ ꯍꯣꯔꯦꯟ ꯑꯣꯖꯥ ꯑꯣꯖꯥ ꯈꯥꯕꯩꯁꯤ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯍꯣꯏ slaughter house is municipality purpose Bombay da leribo slaughter house to municipality na kano tawbo poni magi hana Imphal municipality da khoigi sanitary inspector meat inspector khoi dagi report tawra tharami moina certify tawgada yole myam si yonbe ade hairagadi municipality na nang phamba yaroi nu tuon be ai khoi gi di layeng bani inspector bani aduga leribo slaughter house to kanana on tawi municipality na on tawre logiro municipality ki moi post leiramba ya ina khalle leitabra lebra dum tai langsin jararoi layeng bagi inspection tawbagi damakta di ai gi thoni do slaughter house ki full responsibility hairega di su kainom tatto precisely adu da laga di kainom tatto ri singi purview ni haije amtanga ai point amta et to joge ko koi layeng adom yenga under the food safety rules and regulations sana na chinjak ai kadai bu ko gi si say for example ok loiri ba che until na unless ma je hat aga sana na bagi damakta ni haidana kaktane hek putrok tri bho puki da nga yu I pham da yu ba nga se masi sana na bagi damakta ni haidana kaktana sem sa dri bho 진짜 애원들이 adagi hangam ko bi yoli thari ko thari bi chinjak ki chinjak ne ba but until na unless yo na bagi damakta chana ba damakta haina sem sa dana putrok tri bho je masi chinjak ko de regarding about the chicken gumba adagi any other animals hai masi chinjak oina chaba yare haidana certified to oina ma changi ba hari ba certified to busi da kana kana changi na ain sa haijari se ya number da kakkadori ba mafam particularly slaughter house each and every individual dia khoi ngam de aduguma problem me am lai ain sa haijari do adu manipur gi akhoi gi sanga kai ba kambu sing ja amorom da hairagadi yamna talented oiri ba moina tawri se aigi opinion ni ko ngasagi tasengna sanga si chaba yare haibata say for example ok hairasi yen sa hairasi masi chaba yare na kaktingi mamang jida yen ji kaktingi mamang da semdingi mamang da halal tawdingi gi mamang da kanana check tawni asi veterinarian doctor amna check tawe whether masi leina leibra leitabra fever leibra leitabra adi masi niyom chumna leiramra leitabra se veterinarian doctor check tawri akhoi na tawti food safety officer singina tawti masi check toru matung gida yare haidana tawbudabu in presence of the food safety officers aduga veterinarian doctor but lari na haije bani like the food safety under act rule and regulations da loi yauri masi punna yengminara kan da sidi yare haira kan sida moi thajing ram matung da kakpa khoppa di another kan omani ngasagi slaughter house ki responsibility amu lei jagre slaughter house kamai semni kamai kakani moina kaktna loire haira kan da sidi yare haina thadro ko matam bi da certified to boina sillam nammi ba aro nami ba sil nami ba pose hojik madrasa sapiyo ba si hindu gi mafam mayam singa ju san mayam joli ne ko moi singche food grade ki plastic mong da hapa kan da sil nama thadu e ba like that madu gi sil je kanana nang ba no hai ba se certified veterinarian doctor amana tawgada ba ni hana pi ri ba then in the meantime hariba slaughter house ma set up to ba or masigi mayam siki chinja ki oina particularly sanga ki oina I focus to jege ba ko masida responsible je kana no ai gi state ki level da municipal cooperation natraga na municipality bo hairasu cooperation bo hairasu jila gi thakta hairaga su jila du gi municipal area du gi jila parishad ki kari hairasu
ꯑꯩꯈꯣꯏ ꯁꯤꯡꯁꯦ ꯑꯃꯈꯛꯇꯅ ꯐꯨꯗ ꯁꯦꯐꯇꯤ ꯈꯛꯇꯤ ꯌꯥꯗꯦ ꯚꯦꯇꯅꯔꯤꯌꯟ ꯈꯛꯇꯤ ꯌꯥꯗꯦ म्युनिसिपल कोऑपरेशन जु जिला की परिषद वी शुड टाइट अप अखोई टाइट अप तौब अमा चंगीएबा हारिबा मयाम अमा खतना मपुंग फादे हैबने ओजा प्रोजेक्ट खितंग टेंशन बिरक टाइम मतम लोशन गिबनी को मसी की मयाम सी पुंजल लगा मसी अखोई की कदोबा जॉइन नैबा पोट अमा खखोइन एस्टैब्लिश तौगदबनी सेंगना हारबदा चिंजा की चाबा हेक सेंबा होगलपदगी वेटनरियन डॉक्टर न चेक तौरे चिंजा ओइना थादरो कांदा चिंजा कु थादरो कांदा अखोइना चेक तौरसी कैनो under the food safety act rules and regulation की परविदो दी करी है ये वो चिंजाक ओइना थादोरो कांदा चारी बा पोतो चिंजाक तु चारुरगा करिगो मखल की पाम दबो थोक थोक तोरो अगदी that is the full responsibilities of the food safety officer designated officer ने है तो चुमे तो वही ओजा मतम लोशन लगपने तो वो तो वो ओजा वही हाइजीनिंग बसे वेटरनरी डिपार्टमेंट अदुगो फूड सेफ्टी डिपार्टमेंट पुन्नमतंग समिनरगा कराई फोबो सेक्शन बे आबा तो होजी फोगदा खोइन लेरी सिंग से खोइन सुम उबददी गसाई कम ड्राइदा कइदा चेक तो खोपो तो मदी उदी उदी अदो गसाई हाइजेबदो इशोरना अदुम कनबिरगा अदुम योगा अदुम थबिबा अदुम अदो तौबदी चेक लौददी यारो जोने हेंग चेक्शन दरका कनोम थोलादी डिपार्टमेंट सिंग दा मयाम कन्न ताइनरकदोइनेबा ओजा ब्रोजेंद्रो खाबा अदुगा ओजा चाओबा अदुगा ओजा ब्रोजेन नसी इम्पैक्ट न्यूज तो लाखबिबा अदुगा गसिगी मनुंग नसे मपुंग फान बिउगे दम के लोइसलकपदि काई खमजरिबा गेस ओ मपो अमुकन तागतरी ngasi dam tan impact news ki manung na matang chulo senjen ba tanja role adu lam dam se tholi ba thok to wa thok kya gi marik chum report ke damak impact news miyang ta dun leibyo